Kana online lebi buku jeng thokpiro yoda sanase yang pire mayang punadaba sidi ai sasfra yamna ke habdom dong yenggening dana mayam ga punadaba kita thokchirakpane live stream da lejabane mayam ga wari utai nga sanase kari kita usige habane chingmado mayam ga unami na bagi tanja da lomi na bata kesu kai tabra kanje samjam tin ka krabne aduga kitang so busy khar oi banakse aduna chang naina jubalo lamjing jo makha tana puthukse budu ngamjadre soidena making ama ani hanati khar lamna aduga mayamgi potha janabagi damak mayamgi pothamina bagi damakta khamina ba yabu oro adi ngakam pothamina bagi damakta leptuna bagi aina tam kaithok thaba ma tawna adumak video de domgi soidena bagi thagatna bagi di thaknabde adum hona jabani aduna miyeng tabiriba sing aina thamjaningbadi agi jumbalo lamjing ki tang yam sang leri anakse aina phamjariba ka se hayeng dagi angangsing leiraga do haidare hagi girls ki oiba boarding hostel oiba mugi boarding ama saraga tuition center oina mafam sida damak legadaba adugi damak aina asi hariba ka se hayeng dagi di angangsing legadaba nupi mcha sing legadaba ka ni sorokpo almost 90% damak loisinjare aduga khara makhagi kano si hayeng moi lakpa nangnaba khasum semnabagi try yam kano khona jari adu sigi thabak mayam si khar leibana ai jumbalo lamjing do mayam dagi kitang lapthokjaraga thabak tawna recording macha lobjaraga video khara punsilaga mayam ki hat nuaina ba pk comedy kaina minge thonjilaga adumaina ngaranga thagat sakibdo dum khara sum mayam dagi mateng lojaba haitare na video khara sum lojaraga sum khara sum thagasagibane Uci fogyo na di online level si kahene lay de bagi mami ma ta bugum tawi do ngakang yeng jege am surprise na mayam da sumana thokjarakani haijiki damning na mayam so ji timing chu jo winter gi matam oibina ka thingji lakpa timing oibagi matam se leibana maram oraga mayam ga unabagi tanu tanja si khajtang matam si khara kep leibagi tanja ma ati pung pha da bagi moma ubugum tawe masi hojik amadi lago hore lai am to pire thank you kanano lai to pire si amtang sak tak pira ga yam noajani okay mayam gu nada bu kuire aduna atang thokchirak pani ngasidi thawak chu kitang chen bai dare naksi chanambam nganba hi chanambam nganba okay sak sabira bro chanambam nganba si ai angangsing ge hing digi nupi sing leiraga da bai ge angangsing boarding hai je tare boarding ai je tare mathamdina ba langjabane adugi hana class 10 thaga angangsing se sanamam ngan machare thank you sanamam hai sir di sabira bro ai chajare ai chak ngana chajara ngasi de school de halakpada chak sikra besai takhi matam da chak yam chahau da adugi halaga itongana sakchi asaba mu thongjaraga isana tuga numina chaki bidno hojik sik chaina chaningdre aduna sum ngasigi inap oragani habisi jage aduna aina hajiningbadi jumbalo lamjingi tangkak kaya maina sandokjaraiba taramadhoi suba tangkak yokre makha taba tangkak kaya ma leiri aina thamjagadaba tangkak kaya ma sudum leiri hariba tangkak sing asida mayamna comment thabirakpada adugi tangkak thabo sigi topic si mata already ai lejarabane ado karigi damakta aina matam khara jumbalo lamjing se marak thana tawrino atopa program kaya ma jokin jaraga tawribano habje mamang thakti kitang thamja kharamne do amutanga hojik nusijaraba ai viewer khara lagma tamse tamta ai thamjage jumbalo lamjing ai makha soide namki ta jara khigeni taramathoi suba tangkak leire elis aina khanbada sigi tangkak se kun fobugi tangkak ruiba tangkak kya ma leiri sorak na koina hana khangal daba yadaba khara leibdo aduma khangminaba yaba khara leibdo ka hana aina thagasabani hoji yana maruiba ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯀꯔꯝꯍꯥꯏꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯃꯛ ꯖꯨꯃꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯇꯥꯡꯀꯛꯇ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯁꯟꯗꯣꯛꯆꯔꯛꯈꯤꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ
ꯍꯟꯗꯛꯁꯤ ꯑꯇꯣꯞꯄ ꯇꯣꯄꯤꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯒ ꯃꯇꯝꯒꯤ ꯆꯠꯅꯔꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯁꯨꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯦꯞꯀꯤ ꯃꯇꯥꯡꯗ ꯅꯩꯅꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨ ꯀꯌꯥ ꯑꯃ ꯅꯩꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯈꯤꯇꯪ ꯑꯩꯅ ꯀꯔꯤ ꯈꯤꯇꯪ ꯄꯣꯏꯟꯠꯁꯤ ꯈꯔ ꯊꯤꯒꯠꯄꯁꯨ ꯈꯔ ꯊꯤꯒꯠꯆꯕ ꯑꯗꯨꯒ ꯈꯤꯇꯪ ꯊꯕꯛꯁꯨ ꯈꯔ ꯕꯤꯖꯤ ꯑꯣꯏꯕ ꯃꯄꯨꯡ ꯐꯥꯅ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯁꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯀꯥꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯒꯤ ꯌꯨꯝꯃꯛꯇꯗ ꯑꯩꯒꯤ ꯇꯨꯏꯁꯟ ꯁꯦꯟꯇꯔ ꯀꯝ ꯕꯣꯔꯗꯤꯡ ꯑꯉꯥꯡꯁꯤꯡꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯂꯩꯐꯝ ꯑꯩꯒꯤ ꯄꯨꯄꯨꯒꯤ ꯃꯤꯡꯗ ꯄꯨꯄꯨ ꯍꯩꯔꯣꯛꯇ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯤ ꯑꯩ ꯍꯥꯟꯅꯁꯨ ꯊꯝꯖꯕꯅꯤ ꯑꯩꯒꯤ ꯄꯨꯄꯨ ꯕꯤꯂꯥꯝ ꯀꯧꯏ ꯕꯤꯂꯥꯝ ꯄꯨꯄꯨ ꯕꯤꯂꯥꯝꯁꯤꯒꯤ ꯃꯤꯡꯗ ꯑꯩꯅ ꯕꯣꯔꯗꯤꯡ ꯑꯃꯇꯪ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯂꯩꯐꯝ ꯕꯣꯔꯗꯤꯡ ꯇꯨꯏꯁꯟ ꯁꯦꯟꯇꯔ ꯑꯣꯏꯅ ꯄꯨꯟꯒꯗꯕ ꯑꯃ ꯍꯥꯡꯗꯣꯛꯆꯔꯦ ꯍꯥꯏꯔꯒ ꯍꯌꯦꯡꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯂꯩꯒꯗꯕ ꯑꯗꯨꯒꯨꯝꯕ ꯀꯥꯅꯦ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯐꯦꯠ ꯎꯍꯟꯖꯔꯛꯀꯦ ꯈꯤꯇꯪ ꯑꯣꯜꯃꯣꯁ 80% ꯂꯣꯏꯁꯤꯟꯖꯔꯕꯅꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯖꯗ꯭ꯔꯤꯕ ꯍꯥꯏꯔꯤꯕ ꯀꯥꯁꯤꯅꯤ ꯁꯤ ꯀꯥꯁꯤ ꯃꯊꯛꯅꯤ ꯃꯊꯛꯁꯤꯗ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯂꯩꯔꯗꯧꯕ ꯀꯥꯟꯗ ꯍꯌꯦꯡꯗꯩꯗꯤ ꯑꯩ ꯆꯪꯕ ꯌꯥꯔꯣꯏꯗꯕꯅꯤ ꯃꯈꯥꯗꯅ ꯁꯤꯒꯤ ꯃꯊꯛꯅꯦ ꯂꯩꯔꯤꯁꯤ ꯃꯈꯥꯗꯅ ꯀ꯭ꯂꯥꯁ ꯇꯧꯒꯗꯕ ꯃꯈꯣꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯀꯌా ꯑꯃ ꯇꯧꯖꯔꯛꯄ ꯃꯇꯝꯁꯤꯗ ꯈꯤꯇꯪ ꯑꯩꯅ PK ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯃꯌꯥꯝꯅ ꯊꯥꯡꯒꯠꯄꯤꯔꯛꯄ ꯀꯌꯥ ꯑꯃꯗꯣ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯗ ꯃꯇꯝ ꯆꯥꯅ ꯁꯟꯗꯣꯛꯆꯕ ꯉꯝꯖꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯅꯤꯡꯉꯤꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯑꯣꯜꯃꯣꯁ ꯑꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯕꯅꯤ ꯃꯌꯥꯝꯅ PK ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗ꯭ꯔꯤꯝ ꯏꯖꯨꯂꯨꯁꯟ ꯍꯥꯏ ꯗ꯭ꯔꯤꯝ ꯎꯗꯕ ꯀꯨꯏꯔꯦꯀꯣ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯣꯠꯄꯣꯏ ꯀꯩꯔꯣꯏ ꯂꯩꯕꯁꯤꯗ ꯃꯌꯥꯝꯁꯦ ꯎꯅꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯇꯥꯡ ꯆꯥꯅ ꯑꯩ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯂꯧꯖꯔꯛꯑꯒꯅꯤ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣই PK ꯇꯣꯞ 10 ꯑꯩ ꯃꯃꯥꯡꯊꯛꯇ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜ ꯍꯧꯗꯣꯛꯆꯔꯛꯄꯁꯤ PK ꯇꯣꯞ 10 ꯗꯒꯤ ꯍꯧꯗꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯒ ꯌꯥꯝ ꯏꯄꯤꯁꯣꯠꯁꯤ ꯌꯥꯝ ꯁꯥꯡꯅ ꯇꯧꯈꯤꯗꯕ episode 5 episode PK Top 10ꯒꯤ episode 5 ꯌꯧꯕ ꯇꯥꯏꯃꯤꯡꯁꯤꯗꯒꯤ ꯑꯩꯁꯦ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯁꯤꯟꯕꯗꯒꯤ ꯑꯗꯨꯒꯤ ꯃꯣꯅꯤꯇꯥꯏꯖ ꯈꯔ ꯆꯦꯜꯂꯒ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯨꯝꯃꯥꯂꯣꯟ ꯂꯝꯖꯤꯡꯁꯦ ꯁꯤꯁꯨ ꯍꯧꯔꯛꯈꯤꯕꯅꯦ ꯌꯨꯝꯃꯥꯂꯣꯟ ꯂꯝꯖꯤꯡꯗꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯍꯦꯟꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯄ ꯍꯦꯟꯕ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛꯅꯅꯦ ꯌꯨꯝꯃꯥꯂꯣꯟ ꯂꯝꯖꯤꯡꯁꯤꯗꯤ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯏꯕ ꯇꯣꯄꯤꯛ ꯈꯨꯗꯤꯡꯃꯛꯇꯣ ꯑꯌꯥꯝꯕꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯩ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯈꯔꯁꯨ ꯂꯩꯔꯁꯨ ꯑꯩꯅ ꯑꯗꯨꯃꯛ ꯊꯤꯒꯠꯆꯔꯦ ꯍꯥꯏꯔꯒ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯈꯤꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯍꯧꯖꯤꯛ ꯌꯨꯝꯃꯥꯂꯣꯟ ꯂꯝꯖꯤꯡ 11 ꯁꯨꯕ 11 episode ꯂꯩꯈ꯭ꯔꯕꯅꯦ 11 episode ꯂꯩꯕ ꯃꯇꯝꯁꯤꯗ ꯃꯈꯥ ꯇꯥꯔꯛꯄ episodeꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ 10 ꯅꯠꯇ꯭ꯔꯒ 10ꯗꯒꯤ ꯍꯦꯟꯕ episode ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯈꯤꯅꯦꯅ ꯈꯟꯖꯩ ꯇꯉꯥꯏꯐꯗ꯭ꯔꯒꯗꯤ episode 30 ꯁꯨꯔꯛꯄꯁꯨ ꯌꯥꯏꯌꯦꯅ ꯈꯟꯖꯩ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯇꯝ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯇꯝ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯤ ꯏꯠꯁ ꯔꯥꯏꯠ ꯇꯥꯏꯝ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯟꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯋꯥꯈꯜ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯣꯠꯊꯔꯤꯕ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯁꯣꯠꯊꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯃꯠꯇꯗꯤ ꯅꯠꯇꯦ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣই ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯈꯤꯇꯪ ꯆꯥꯎꯃꯟꯈ꯭ꯔꯦ ꯆꯥꯎꯕꯗ ꯆꯥꯎꯊꯣꯛꯄ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯖꯅꯤꯡꯉꯤ ꯏꯁꯥꯗꯒꯤ ꯍꯧꯔꯒ ꯃꯔꯝꯗꯤ ꯑꯩ ꯃꯩꯇꯩꯅꯤꯅ ꯃꯩꯇꯩꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯊꯣꯛꯅꯔꯤꯁꯤꯕꯣ ꯃꯁꯤ ꯑꯩ ꯌꯥꯝ ꯄꯥꯝꯖꯗꯦ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯁꯦꯜꯐ ꯁꯥꯔꯚꯤꯁ ꯇꯧꯕꯒꯤ ꯍꯩꯅꯕꯤꯁꯤ ꯌꯥꯔꯤꯃꯈꯩ ꯈꯔ ꯊꯝꯁꯦ ꯁꯦꯜꯐ ꯁꯥꯔꯚꯤꯁ ꯁꯦꯜꯐ ꯊꯤꯡꯀꯤꯡ ꯏꯁꯥꯅ ꯏꯁꯥꯒꯤ ꯇꯧꯒꯗꯕꯁꯤꯡ ꯈꯔ ꯈꯟꯃꯤꯟꯅꯁꯦ ꯇꯧꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯈꯔ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯤꯡꯁꯤ ꯃꯇꯥꯡꯗ ꯑꯩ ꯃꯇꯝꯗꯨꯗꯅꯤ ꯑꯩꯈꯣꯏ
ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯩꯈꯣꯏꯅ ꯐꯪꯅꯤꯡꯂꯤꯕ ꯑꯩꯈꯣꯏꯅ ꯐꯪꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩꯌꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯑꯇꯩ ꯅꯠꯇꯦ ꯑꯃꯅꯁꯨ ꯆꯥꯎꯅꯤ ꯑꯗꯨꯗꯒꯤ ꯑꯃꯅꯁꯨ ꯍꯦꯟꯅ ꯆꯥꯎꯒꯅꯤ ꯑꯗꯨꯗꯒꯤ ꯑꯃꯅꯁꯨ ꯍꯦꯟꯅ ꯑꯆꯧꯕ ꯃꯌꯥꯝꯁꯤꯃꯛꯅ ꯑꯆꯧꯕ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯜꯂꯛꯄꯗꯒꯤ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯤꯌꯣ ꯑꯁꯨꯛ ꯀꯨꯏꯕ ꯂꯩꯔꯛꯄ ꯃꯇꯝꯁꯦ ꯀꯨꯀꯤꯁꯤꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯉꯥꯛꯆꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯀꯜꯆꯔ ꯃꯈꯣꯏꯒꯤ ꯅꯥꯠꯁ ꯏꯊꯅꯤꯛꯁ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯉꯥꯛꯆꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯥꯛꯇ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯁꯤ ꯂꯩ ꯑꯩꯈꯣꯏꯁꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯨꯈꯠꯄꯤꯔꯝꯂꯤꯕꯅꯣ ꯉꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏꯕꯗꯨ ꯀꯔꯤ ꯄꯨꯈꯠꯄꯤꯔꯝꯕ ꯂꯩꯔꯒꯦꯕ ꯃꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯦ ꯅꯥꯒꯥꯂꯦꯟꯒꯤꯁꯨ ꯅꯥꯒꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯜꯆꯔ ꯃꯈꯣꯏꯒꯤ ꯅꯥꯒꯥꯃꯤꯁ ꯀꯥꯡꯕꯨꯁꯤꯡꯁꯤꯕꯨ ꯃꯁꯛ ꯇꯥꯛꯅꯕ ꯄꯨꯈꯠꯄꯤꯔꯝꯃꯦ ꯃꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯈꯣꯏꯒꯤ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯏꯍꯧ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯂꯤꯖꯝ ꯏꯍꯧꯁꯤꯗꯤ ꯃꯤꯒꯤ ꯇꯧꯕ ꯎꯔꯀꯥꯟꯗ ꯍꯧꯖꯤꯛꯈꯛ ꯂꯥꯛꯄꯒꯤ ꯑꯣꯏꯅ ꯏꯃꯦꯖ ꯑꯃ ꯇꯥꯕ ꯑꯣꯏ ꯃꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯨꯗꯤꯡꯃꯛꯁꯦ ꯅꯥꯎꯄꯥꯛ ꯇꯥꯏ ꯑꯃꯅ ꯉꯥꯡꯉꯦ ꯑꯃꯅ ꯆꯨꯝꯃꯤ ꯑꯃꯅ ꯉꯥꯡꯉꯦ ꯑꯃꯅ ꯆꯨꯝꯃꯤ ꯄ꯭ꯂꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯅ ꯊꯝꯖꯕꯗꯨꯅꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯆꯥꯎꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯩꯃꯁꯨ ꯌꯥꯝꯅ ꯆꯥꯎꯋꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯥꯅꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯀꯔꯤꯒꯤ ꯆꯥꯎꯋꯦ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯎꯋꯦ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯇꯧꯔꯗꯧꯕ ꯀꯥꯟꯗ ꯑꯩꯅ ꯇꯧꯅꯤꯡꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯅ ꯃꯤ ꯑꯃꯗ ꯇꯧꯕꯤꯅꯕ ꯂꯥꯛꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯆꯥꯎꯔꯤꯉꯩꯃꯛꯇꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯁꯤꯒꯤ ꯆꯥꯡꯗ ꯂꯩꯕꯅꯤ ꯌꯦꯡꯕꯤꯌꯣ ꯍꯥꯎ ꯍꯥꯏꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯍꯥꯎꯅ ꯇꯧꯕ ꯁ꯭ꯇꯦꯞ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯦ ꯃꯈꯣꯏꯅ ꯇꯧꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩꯌꯦꯕ ꯁꯤ ꯄ꯭ꯂꯥꯟꯁꯤ ꯃꯤꯅ ꯌꯥꯝ ꯍꯥꯜꯂꯦ ꯃꯤꯅ ꯃꯥꯡ ꯊꯥꯅ ꯆꯠꯂꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯉꯥꯏ ꯑꯦꯅꯤ ꯕꯖꯥꯔ ꯑꯃꯗ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯅ ꯇꯟꯅꯕ ꯊꯥꯛ ꯌꯥꯝꯅ ꯅꯦꯝꯃꯦꯅ ꯈꯟꯅꯔꯤꯕ ꯄꯣꯠ ꯆꯩ ꯌꯣꯟꯕꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯛ ꯅꯦꯝꯃꯦꯅ ꯈꯟꯕ ꯄꯣꯠ ꯈꯨꯌꯣꯟꯁꯦ ꯀꯅꯥꯅ ꯇꯧꯔꯝꯒꯅꯤ ꯃꯩꯇꯩ ꯑꯝꯇ ꯇꯧꯔꯝꯃꯣꯏ ꯃꯨꯁꯂꯤꯝꯁꯤꯡ ꯇꯧꯕꯤꯔꯝꯒꯅꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯇꯧꯕꯤꯔꯝꯒꯅꯤ ꯏꯝꯐꯥꯜ ꯕꯖꯥꯔ ꯃꯅꯨꯡꯗꯁꯨ ꯌꯦꯡꯕꯤꯌꯣ ꯀꯔꯤꯒꯤ ꯃꯩꯇꯩꯁꯤꯡꯅꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯣꯛꯅꯖꯩꯌꯦꯕ ꯃꯤꯅ ꯅꯣꯛꯅꯕ ꯅꯠꯇꯕꯀꯣ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯣꯛꯅꯖꯔꯤꯕ ꯏꯀꯥꯏꯖꯔꯤꯕ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯕꯛ ꯁꯨꯕꯁꯤ ꯏꯀꯥꯏꯖꯔꯤꯕ ꯁꯤꯅꯤ ꯇꯧꯔꯤꯁꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯋꯥꯍꯪ ꯍꯪꯕꯒꯤ ꯆꯠꯅꯕꯤ ꯂꯩꯇꯦ ꯋꯥꯍꯪ ꯍꯪꯉꯗꯤ ꯑꯩꯅ ꯁꯤ ꯏꯀꯥꯏꯔꯤꯁꯤ ꯏꯀꯥꯏꯐꯝ ꯊꯣꯛꯀꯗ꯭ꯔꯥ ꯃꯥꯅ ꯏꯀꯥꯏꯔꯤꯗꯨꯁꯨ ꯀꯔꯤꯒꯤꯅꯣ ꯃꯥ ꯆꯥꯅꯕ ꯂꯩꯕꯒꯤꯗꯃꯛꯇꯅꯦꯕ ꯃꯤꯒꯤꯗꯤ ꯆꯥꯅꯕ ꯂꯩꯔꯁꯨ ꯉꯁꯤ ꯅꯣꯡꯃꯒꯤ ꯇꯥꯟꯁꯤꯜꯍꯧꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯁꯥꯒꯤ ꯅꯥꯠꯀꯤꯗꯃꯛꯇ ꯇꯥꯟꯁꯤꯜꯍꯧꯗꯕ ꯌꯥꯗꯦ ꯁꯤꯅꯤ ꯅꯝꯕꯔ 2 ꯑꯃꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯦ ꯑꯩ ꯃꯌꯥꯝꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯝꯇꯪ ꯊꯝꯖꯅꯤꯡꯒꯦ ꯀꯔꯝꯕ ꯄꯣꯏꯟꯅꯣ ꯃꯁꯤ ꯄꯣꯏꯟꯁꯦ ꯑꯩ ꯊꯃꯣꯏꯗ ꯀꯨꯏꯔꯕ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯂꯩꯔꯛꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ngasi ai thamoi pendabadagini ko ngasi phongdokjariba mayam singse aduna ai mayam unajabagi tanjaduna ai logjeri sum masi program moina sandokhrga tawbuso ai nangjade nang tangai padragadi torbosu yai hariba point singse yam thamjaningom lei amana jengbiyo muslim isinau sing sayon khudingi oina irai numita muslim gi leri moi mayam se loina punaraga punsinagani mayam pullabnina ngahak ngahak wa khanabagi tanjadu laigani aikoi kero sige aikoi gi culture se mangdanaba aikoi gi dharma se mangdanaba kari tawsige dharma mangdanaba culture mangdanaba masaki natchu mangdanaba ga hapta kudinga nongma se moi unai number 2 tribal sing every Sunday Nomajing numit khudingi makhoi unai unarabnina tanare aikoi si tokse aikoi gi namang si tokse
मागी जगह जगह लेरिबा मागी कल्चर लेरिबा मागी रिलीजन थाजबसु दुने हेले हप्ता खुदिंगी चयोल खुदिंगी नोम नोम चुपनरबनिना मखोइने तौसिगे प्लान सि मखोइने हेले हाइजबने हाइजबदि मैतेगिना केदोरे मैतेगिना उनबसि करम मदम उननी कुमई हराउदा मचाई मागी कुमई हराउसो so many festival especially for Maitei 시드서 뭐가 아니 카이도르 이니 거리야 하이바 마이테이 하이바 마이테이시 스마 아두 아니 지금 군네네 미게는 깨도래 분실라가 거기 깨도시게 거기 도시게 거기 망드는 거기 자론 수론지 거기 퓨처 거기 낫 컬처지 fakatna bidamde koi kedokse punsinse nganga ori wadai sanase sorgi mafamde sorgi mamangda wari sanaramnina aran ngangna biyadre makogi fana bunga ta ngangna ramnina isono su yare ai khoi maitaina hapta amadi laina sahi da boda smaina punsinla wari wadai sanaba laite shinin nuwaijadre adu ori kedore step khudi maksi mina sum halakpa taba mina halakpa taba अखोई धर्म ईश्वर खुरुम जबदी ईश्वर खुरुम दे कुमई हेराउ दुबो खुरुम जे कुमई हेराउ लायना कुमई हेराउ लापिरो हैना खुरुम जबगी हैना बिसिनि याम तबलिसे सिनदी करमाय तौरने करम फिबम लाने सिनदे मीन मांग था सुम चटपा ताबा प्लीज वाखन अब तामिना से खोई म्याम से अखोई अफब थबक तुदी मथुंग इनबा कायदे अखोइसु उनबुई मतम थमसे मयाम वरी वते ngang sanase dharma gi mingdu oraso amagi mingdu oraso mina tawrisi gum adu oiba taragati achobu leribung mayam ngai aina haijariba achobu gi achobu ngata ngariba leader gi leader ngata ngariba masi leader su amukak lakani leadership quality chemdo may sengna मागी मतुंग इनबा लाकपा मतुंग इलकदबा कया मा थोलकनी हाबसे आई थमजनिंगे ngase ina thamjariba aigi live stream nei thamjari se te kim tagi nate sum ngangnari ba tongnari ba mayam se tabudi yaba ngata amana ngange amana tai amana hungani mana ngange da amana taram da amana hungani mi bu mi ne haina bum ta deite mi di kokchung sinari karamatam chungsinei hapta khudingi kokchung sinari aikoi karamatam kokchung sinei uje aikoi na sida launari kanda adu da rajaniti adu ada mana sitoba aikoi gi lam sito hainai mi su khanari aikoi na sida haina leibne yetna leibne mi na hapta khudingi sunday khudingi wa khanari makoi na sitawradi khoi sitawni अदुदि थबकसि कना हेलखेदुरे कना मांग थारखेदुरे मांगजिनसि कना थन थारा सखेदुरे कोइ केदौसिगे तन खथमिनसि ताब याबसु ताइ कोइ वांगामो थदोन हिजदे ngangjeriसे थमोइदे लेबदुने को मयाम फोंदोकजरिसे एइ थमोइदे लेबदु मयाम फोंदोकजबने अदुबो पोंना फमलमदम इमा लेबाक्सिदि कन्दा पामे मसी कन्मदा खचितंग मतेंग ओइगद्रा खचितंग साफगद्रा हाइबगी दमकता जगह हम चलरोगा अखोइना कोइलाव लौरबुगी इटिक इपासु लेजते अदु अइगी सेनेन सि खुदोंग जाबसु लौजरगा अइ हाइजबने थुकचोम निर्मला चनु सार से कैला अइ हेरोक्तगिने हेरोक आइबा लमदम सिगी मतांगसु अइ समदजगे हेरोक हाइबा लमदम सि ताबिरम लगनी मयामना ILP चननबु कोइलाव लावे अदुबु इरमदम हेरोक सिदि ILP चनै मसिगी प्रमाण पिजगे अइना खंगलकपदगी ngasi फाउदा इरमदम अइगी फोंनो फम लमदम हेरोक सिदा बने हेरोक सि निर्मला हाइब्रा कुदुदगी सुम आई समथजखिमने को निर्मला दा कनो तो बुना चदे सुमना आइगी होजिकी ngisage हाइजरम पॉइंट द खितंग समथजरके हाइजबने अइकोइ ILP की इशोम दसु कोइ लाव लाव दो होजि बुदा
loisindri hojik fobu loidri ILP matamdu kari khana adugi khachitang phabi step am haragadi ILP gi iho khara lakpadagi aikoi isani isaba thabak sujabagi hainabi se hana leramagi chade 10% only 10% yobu yoromoy masi lay all over Manipur gena adubu iramdam hairokta kanagumimta la ayengbiyo kanagum nan Manipuri matang khungup sengambra samka ambra kari doi haibdo plus tobo changaga pusay yon medi lae moi second kari da pusay yon medi lae matam pi khoina hariba matam dudagi hedokraba mamarai bakthirani marai bakthirani aduga dugi matam dugi manung duda mai pusay yon thom thokko dukan na chala yon thom thokko yon jarugani ahing lenba yade pungsing thare pungsing dudagi makha ta na ma leibi yade kana gomim da hero kala biyo nan Manipuri du ubibriyo masik karigino makhoi laga sugudaba thabak tu aikoina loina sujeyeba ngasi fawda aikoina khangakpadagi koina adu angana matamda koina gyan khara tarakpa matamda sam kakpa khotpa airok bazar manungda bazar macha am nei herokta aduda khara lerame akoi kitang koi bap ta hore aduga matamdo underground singna nahon sorry underground singna ra keno khangdre matamda nan Manipuri sing tan khiba matam amle madugi tan khiba matam dudagi ngasi fawda hairokta nan Manipuri imta leite adubo aina koyeng yeng gero re chatpa yab chachare nan Manipuri leidaba jaga si leidaba ran khale masidi hona khanbiro aikoina taliba demand aikoina phangning leiba singje kari no aikoina phangning dori singje wakhan ta kak phangning ibra tawgena khanba singdo mamang thakta soi giba taraga so madu soi de nabai damakta adu hojik soi gre soi giba mayam de makoi til da lera mebne makoi til nan Manipuri koi leheng da mi kya se botar pu chan nan myam lere botha da yaw da na bot ke ko le ine ji bam daga bole be ha yengo adu aina hajen ngi tham point di ai come to the point ai laktage iramdam hairok si thakachage khitang asidi si matang chidi ILP matang de sumna makoina leibudu leijasinu makoina tawdu thabak de koina changsin lai koina loi to thokhe bai koina loi mabu oi matam makoi chachagi do buktane loi chachagi do buktane ai khoi suba pamde ai khoi suba pam dabduna maram oraga makoi di suba pamani na laga leisilobani na ai koina hen ai koina makoina laga tawdisi amot pathabak kari to adu chingnu ngakane wangkhalani mathangwa odokrani karigi aikoidi senjau paibini na sat thoye thaktoye tanchilogde mina siki makhaide tan khalapudana wangkhat krani sigi chana leramado exchange torone smaina alternative to pro on thokrani matamam dedi 23rd century and film am lega do period am chungra film ne mari loi leina bani koina haijerise mari loi leina bo ngakane aikoina tawgada thabakse what shall we do kai da khanbi ma ya koi thamoi da khara da re koi khara punjinje koi khara punjinje koi pundraga di yararo sai tribal sing no mai jing kuning puleba Muslim singna irai namit kuning puliba aikoina aina khanjaba sine background wakhalon dadi background dadi ranati wakhalon amum loi leina rangani torisi aduga thabak khradang sitorong haiba wakhalon ngaka leina ranati leraga aduga tasengna thabak tu oithokpa yai oibisu yai oidabusu yai hena oinabagi damukta ikoisu punnanaba matam amdi thamse this is my humble request iketa khangjate ke maijade yet yenarasu toina pulaba toina koi unaraba ai khoi gi sana kangon loina tholakani koina tawbu yaba ha
do's and don't tꯧꯕ ꯌꯥꯕ ꯌꯥꯗꯕ ꯂꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯁꯤꯅꯤ ꯍꯥꯏꯅꯤꯡꯕ ꯌꯥꯝ ꯂꯩ ꯍꯥꯏꯈ꯭ꯔꯒꯗꯤ ꯑꯗꯨ ꯃꯁꯤ ꯑꯩ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯒ ꯈꯔ ꯍꯥꯏꯔꯛꯑꯁꯤꯔ ꯈꯪꯗꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯗꯗꯤ ꯈꯤꯇꯪꯁꯨ ꯁꯦꯝ ꯋꯥꯠꯂꯝꯒꯅꯤ ꯆꯨꯝꯅ ꯈꯛꯀꯤ ꯑꯩ ꯉꯁꯤ ꯍꯥꯏꯖꯔꯤꯁꯤꯗꯤ ꯃꯐꯝꯁꯤꯗ ꯐꯝꯕꯁꯤ ꯇꯣꯏꯅ ꯐꯝꯃꯔꯣꯏ ꯁꯤ ꯑꯩꯒꯤ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯏꯄꯨꯒꯤ ꯃꯤꯡꯗ ꯄꯨꯄꯨꯒꯤ ꯃꯤꯡꯗ ꯑꯩ ꯏꯔꯝꯗꯝ ꯑꯩꯒꯤ ꯌꯨꯝꯁꯤꯃꯛꯇꯗ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯨ ꯑꯣꯏꯔꯤꯕ ꯍꯩꯔꯣꯛꯁꯤꯗ ꯑꯃꯗꯤ ꯑꯩꯒꯤ ꯌꯨꯝꯃꯛꯇꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯍꯟꯗꯛ ꯀ꯭ꯂꯥꯁ 10 ꯊꯥꯗꯣꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯒꯤ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯀꯝ ꯕꯣꯔꯗꯤꯡ ꯑꯣꯏꯅ ꯍꯥꯡꯗꯣꯛꯆꯔꯒ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯍꯌꯦꯡ ꯂꯩꯗꯣꯔꯤꯕ ꯃꯐꯝꯗꯨꯃꯛꯇꯗꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯒ ꯋꯥ ꯉꯥꯡꯖꯔꯤꯁꯦ ꯑꯃꯨꯛꯇꯪ ꯑꯩ ꯎꯍꯟꯖꯔꯛꯀꯦ ꯉꯁꯥꯏꯗ ꯎꯍꯟꯖꯔꯝꯅꯦ ꯁꯥꯕꯗꯤ ꯂꯣꯏꯁꯤꯟꯖꯗ꯭ꯔꯤ ꯆꯥꯎꯔꯥꯛꯄ ꯈꯔꯗꯤ ꯂꯣꯏꯁꯤꯟꯖ ꯃꯣꯏ ꯁꯨꯝ ꯑꯦꯛꯖꯥꯝ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯑꯦꯛꯖꯥꯝ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤꯅ ꯁꯨꯝ ꯃꯣꯏ ꯂꯩꯁꯤꯜꯂꯒꯦ ꯍꯥꯏꯗꯅ ꯁꯤ ꯃꯊꯛꯀꯤ ꯀꯩꯅꯣꯅꯦ ꯁꯤꯂꯤꯡ ꯃꯊꯛꯅꯦ ꯁꯤꯂꯤꯡ ꯃꯊꯛꯁꯤꯗ ꯀꯥꯔꯄꯦꯠ ꯊꯥꯔꯒ ꯃꯊꯛꯁꯤꯗ ꯁꯨꯝ ꯇꯨꯝꯍꯜꯂꯗꯧꯕ ꯃꯈꯥꯗꯅ ꯀ꯭ꯂꯥꯁ ꯇꯧꯒꯗꯧꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯈꯛꯀꯤꯅꯤ ꯍꯟꯗꯛ ꯀ꯭ꯂꯥꯁ 10 ꯊꯥꯗꯣꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯁꯨꯝ ꯃꯐꯝꯁꯤꯗ ꯍꯌꯦꯡꯗꯩꯗꯤ ꯑꯉꯥꯡꯁꯤꯡ ꯂꯩꯔꯗꯕꯅꯤꯅ ꯉꯁꯤ ꯈꯛꯇꯪ ꯂꯥꯛꯑꯒ ꯑꯩ ꯂꯥꯏꯚ ꯇꯧꯔꯒ ꯑꯩ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯝ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒ ꯉꯥꯛꯇꯪ ꯑꯣꯏꯔꯒ ꯋꯥꯐꯝ ꯈꯔꯁꯤꯅꯤ ꯑꯩꯅ ꯊꯝꯖꯔꯤꯗꯤ ꯑꯗꯣ ꯊꯝꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩꯕꯅꯦ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯩꯅ ꯍꯥꯏꯔꯛꯑꯒꯗꯤ ꯑꯗꯣ ꯋꯥꯁꯤ ꯌꯥꯝ ꯌꯥꯜꯂꯒꯁꯨ ꯆꯤꯡꯊꯣꯛꯄ ꯋꯥꯏ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯂꯩ ꯁꯨꯝ ꯑꯩꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤ ꯇꯥꯕꯤꯅꯤꯡꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯇꯥꯕꯤꯅꯤꯡꯗꯕꯁꯤꯡꯅꯗꯤ ꯌꯥꯝ ꯋꯥꯔꯦ ꯀꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝꯅꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩ ꯈꯤꯇꯪ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯇꯧꯍꯟꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯀꯔꯝꯕ ꯖꯒꯥꯗ ꯆꯠꯂ ꯑꯩꯅ ꯍꯥꯏꯔꯨꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯑꯩ ꯍꯥꯏꯖꯕꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯤꯃꯈꯩꯗꯤ ꯈꯔ ꯈꯔ ꯄꯨꯟꯕ ꯐꯩ ꯃꯩꯇꯩ ꯑꯩꯈꯣꯏꯁꯤ ꯈꯔ ꯈꯔ ꯄꯨꯟꯁꯦ ꯃꯥꯅ ꯒꯧꯔꯤꯌꯥꯅꯤ ꯃꯥꯅ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯃꯔꯨꯞꯅꯤ ꯒꯧꯔꯤꯌꯥꯅꯤ ꯈꯥꯏꯗꯣꯛꯑꯒ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯈꯥꯏꯗꯣꯛꯁꯅꯨ ꯑꯍꯥꯟꯕꯩꯗꯤ ꯒꯧꯔꯤꯌꯥꯁꯨ ꯒꯧꯔꯤꯌꯥ ꯄꯨꯟꯕꯤꯌꯣ ꯃꯩꯇꯩꯁꯨ ꯃꯩꯇꯩ ꯄꯨꯟꯕꯤꯌꯣ ꯇꯧꯕꯇꯕꯨ ꯈꯟꯅꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯟꯅꯕꯤꯌꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯎꯅꯕꯤꯌꯨ ꯃꯁꯤ ꯀꯔꯤ ꯃꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤ ꯂꯧꯈꯠꯄꯗ ꯀꯗꯥꯏ ꯐꯥꯎꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯐꯥꯎꯗꯤ ꯆꯦꯟꯖꯦꯁ ꯈꯔꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤ ꯀꯔꯤ ꯂꯩ ꯇꯧꯕ ꯌꯥꯗꯕꯅ ꯀꯔꯤꯅꯣ ꯃꯤꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯡꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏ ꯊꯝꯕ ꯐꯩꯌꯦꯅ ꯈꯟꯖꯩ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯑꯩ ꯁꯦꯝꯃꯁꯤꯔꯥꯅ ꯈꯟꯖꯕꯅꯦ ꯑꯗꯨꯕꯨ ꯍꯌꯦꯡ ꯅꯣꯡ ꯅꯤꯅꯤꯗꯒꯤꯗꯤ ꯑꯩ ꯊꯕꯛ ꯈꯔ ꯅꯪꯖꯔꯒꯅꯤ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯈꯤꯕ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯒꯤ ꯇꯥꯡꯀꯛꯁꯤꯡꯗꯁꯨ ꯑꯩ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯖꯔꯛꯑꯅꯤ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯑꯩ ꯅꯍꯥꯟ ꯍꯧꯖꯈ꯭ꯔꯦ ꯉꯔꯥꯡꯁꯨ ꯑꯩ ꯊꯥꯒꯠꯆꯈꯤꯕꯗꯨꯅꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯁ꯭ꯄꯤꯆ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯤꯡꯊꯧꯖꯥ ꯂꯥꯟꯆꯥꯒꯤ ꯁ꯭ꯄꯤꯆ ꯑꯃꯗꯤ ꯁꯤ.ꯑꯦꯝ ꯕꯤꯔꯦꯟꯒꯤ ꯁ꯭ꯄꯤꯆ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯔꯅꯤꯡ ꯄꯣꯏꯟ ꯏꯁꯨ ꯑꯣꯏꯔꯤꯕ ꯕꯔꯅꯤꯡ ꯏꯁꯨ ꯑꯣꯏꯔꯤꯕ ꯀꯦꯞꯀꯤ CABꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯤ ꯇꯥꯔꯨꯔꯒꯅꯦꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯉꯥꯛꯀꯅꯤ ꯍꯧꯖꯤꯛ ꯂꯥꯎꯅꯔꯤꯁꯤ ꯌꯦꯡꯉꯣꯀꯣ ꯌꯦꯡꯕꯤꯌꯣ ꯗꯤꯁꯀꯁꯟ ꯑꯋꯥꯔꯗ ꯃꯅꯨꯡ ꯍꯨꯠꯅꯗ ꯑꯗꯒꯤ ꯇꯣꯀꯤꯡ ꯄꯣꯏꯟꯗ ꯍꯥꯏꯕꯗꯤ ꯏꯝꯄꯦꯛꯀꯤ ISTVꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯈꯟꯅ ꯅꯩꯅꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯀꯣ ꯃꯁꯤꯗ ꯅꯥꯒꯥꯁꯤꯡꯅ ꯅꯣꯛꯑꯝꯃꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯁꯤ ꯇꯧꯅꯤ ꯑꯁꯤ ꯇꯧꯔꯣꯏ ꯁꯤꯗ CABꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯦ ꯑꯗꯒꯤ ꯅꯥꯒꯥꯒꯤ ꯃꯇꯥꯡ ꯂꯩꯔꯝꯃꯤꯅꯦ ꯁꯤꯗꯁꯨ ꯌꯦꯡꯉꯣꯕ ꯅꯥꯒꯥꯒꯤ ꯃꯇꯥꯡ ꯇꯧꯔꯝꯃꯒ ꯍꯧꯖꯤꯛ CABꯒꯤ ꯊꯥ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯏꯁꯦ ꯃꯇꯝ ꯑꯃꯗ ꯀꯔꯤ ꯍꯥꯏ ꯆꯤꯡꯃꯤ ꯇꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯔꯝꯕ ꯄꯣꯠꯇꯣ ꯅꯥꯒꯥꯒꯤ ꯏꯁꯨ ꯑꯃ ꯊꯥ ꯂꯥꯛꯀꯥꯟꯗ ꯃꯁꯤꯒꯤ ꯏꯁꯨꯁꯦ ꯀꯔꯝꯍꯥꯏꯅ ꯆꯦꯟꯖ ꯇꯧꯔ ꯀꯔꯝꯍꯥꯏꯅ ꯆꯦꯟꯖ ꯇꯧꯔꯝꯒꯅꯤ ꯃꯈꯣꯏꯁꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎꯅꯦ ꯍꯥꯏꯅ ꯂꯩꯕꯗꯣ ꯍꯧꯖꯤꯛꯁꯤ ꯃꯈꯣꯏ ꯃꯁꯦꯟꯁꯤ ꯇꯝꯃꯤ ꯃꯣꯏ ꯃꯁꯦꯟꯁꯤ ꯌꯦꯡꯍꯜꯂꯁꯦ ꯂꯥꯎꯅꯔꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯁꯦ ꯇ꯭ꯔꯥꯏꯕꯦꯜꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦ ꯉꯁꯥꯏꯒꯤ
Nagasinga Maiteiga Kakak launa leram kyam hairini ngoko tawri polisi yo khoi Maitai sina mu tawri pangi sina kyam pangi na dieng yo ai khoi masen si launari kari da base dorga politics da base dorga politics en tawnere ai khoi masen launa nere nagagi haram do jikti tumen leire somni naga ngatangi moji wa khana moi mathang si dorga khoi sumai torkani atudi khoi kedo sige haina khoi nomajing numit khuding ge moi pull wari kedo sige moi plan taw le khoi plan taw de khoi masen launa leire ojis toris si dorga leibi isu myam de mathang amung change to otho chin taw sana leigine ojise sana asi yam haina sana ri ojise khoi sina khoi gi marbon gumane all hum chatpado in leire im kai khoi torisi leibi isu myam si khoi amutang isu myam se leibi isu myam se khoi unity leina sangshin beda kitang sapagadra khanjabagi dongdene मीन पुनबगुम अफब थबुक्ति कोइसु तुंगिनसे कोइसु मैथै मखैसु पुनब मतम अमतन थमसे सिने इन हाजिनिंगे मैम करी खनबिगे सिदा करी खनबिगे मैम पेंदे थमोइस थमोया पेंदे खंगबदि केम खंजति कोइ कोइ तबु ngangnariba tawnari myam si aina ngangi myam da singsida soikiba langkiba kyam si orangani adubu comment box ta suggestion tawbiro feedback pibiro nangi ngisai wa da smai haragadi hena fajagani amadi adu torogadi smai tawse mayam suggestion pibiro mang than or sei chage kedo sige habado khastang aisu ai thamu leibo पोसतो मयाम न बिरो बियाई खबिरम दब जाय अदुबो कोई तौब याब करिनो यादब न करिनो do's and don't then after all कोई केदो सिगे what shall we do खमिना बद कायदा ब्राउ थोदो न करम वाय खर खमिना से मतम से कोई लाइथोप यादब ने को लाइथोप यादब ने ngangnari saike koi machine ngangnari haribisi ngangna gadoboneba masi kari gi hoji launari no sine ina haini mina matam kayagi mamangdagi masagi dharma kaidanaba masagi religion leriba masagi sana kangon ethnic religious culture kodimakse manipur gi irang se karam kanda nemuni khanbado wai longjam koyabati kyobati adu वा अबुदने ai ngasi thapoi gi pawdam khram myam da thamjaram se ekoi se mina ekoi na chawring ai maitei na chawring ai maitei na tairing ai maitei na mai hauring ai sum maitei oi ne hore ba tawri se 칼로보다 뻑한지는 와이제 영어 아무튼 디코시 분나버 도시 거면 마시 아칸 아이싱나 소소인 신비르게네 타제 너트르가나 시디기 헤나 파바 콩탕 레르가서 그리 도시기 하면도 거의 군이모 칸나미나부기 단자도 당아이 퍼드레 하비지 이 탐적에 머럼디 미사인 하자부드네 ꯑꯩꯈꯣꯏꯅ ꯂꯥꯎꯅꯔꯤꯉꯩ ꯑꯩꯈꯣꯏꯅ ꯋꯥ ꯈꯟꯅꯔꯤꯀꯥꯟꯗ ꯃꯤꯗꯤ ꯃꯈꯣꯏꯅ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯒ ꯃꯁꯤꯒꯤ ꯋꯥꯔꯦꯞꯁꯤ ꯇꯥꯔꯛꯑꯒ ꯃꯁꯤꯒꯤ ꯔꯤꯖꯣꯂꯨꯁꯟꯁꯤ ꯇꯥꯔꯛꯑꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯅ ꯃꯣꯏꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯍꯥꯏꯗꯤ ꯑꯃꯅ ꯏꯔꯥꯏ ꯈꯨꯗꯤꯡꯒꯤ ꯎꯅꯗꯨꯅ ꯋꯥ ꯈꯟꯅꯗꯅ ꯂꯩꯔꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯥꯎꯅꯗꯅ ꯂꯩꯔꯦꯕ ꯃꯁꯤ ꯂꯥꯎꯅꯕꯁꯨ ꯂꯥꯎꯅꯁꯅꯨ ꯃꯁꯤꯒꯤ ꯑꯐꯕ ꯐꯣꯜꯁꯨ ꯄꯣꯔꯛꯄꯁꯨ ꯌꯥꯏ खनु खनरगदी तबदबो मतमसि खितंग थेंगबदुगी वाने इन हाइजेदि थेंगे नि खोइ टोकदबदे नते तो ओइसे तबदबो खोइसे खर पुनसे मीबु मीने खरगा हाइनसे अमन तब थबक अमन रेस्पेक्ट खरगा थमनसे रेस्पेक्ट थमना तबदगी सो कया मने लाइसे एखोइसे येंबियो इफान बाजार मनुंगा yum amaga
ꯀꯧꯅ ꯉꯥꯡꯅꯗꯦ ꯑꯃꯅ ꯑꯃꯕꯨ ꯊꯧ ꯁꯥꯟꯅꯗꯕꯒꯤꯅꯦ ꯁꯤ ꯑꯗꯨꯒꯤ ꯐꯠꯇꯕꯗꯨ ꯀꯔꯤ ꯂꯥꯛꯄ ꯌꯥꯏ ꯌꯨꯝꯊꯪꯅ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯁꯛ ꯈꯪꯅꯔꯔꯣꯏ ꯈꯟꯅꯔꯛꯑꯅꯤ ꯖꯒꯥ ꯊꯣꯛꯄ ꯀꯥꯟꯗ ꯂꯥꯁꯇꯗꯤ ꯀꯔꯤ ꯑꯣꯏꯔꯝꯃꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯝꯃꯅꯤ ꯇ꯭ꯔꯥꯏꯕꯦꯜ ꯇꯥꯕ ꯖꯒꯥ ꯑꯝꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯣꯏ ꯑꯃꯅꯤꯗꯤ ꯌꯥꯎꯔꯝꯒꯅꯤ ꯌꯥꯎꯔꯤꯕ ꯀꯥꯡꯕꯨꯗꯨ ꯀꯗꯥꯏꯗ ꯎꯅꯩ ꯆꯔꯆꯇ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡ ꯎꯅꯩ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯂꯣꯏꯅ ꯁꯛ ꯇꯥꯛꯅꯩ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯤꯒꯦꯅ ꯌꯥꯝ ꯀꯟꯅ ꯊꯝꯖꯔꯤꯗꯣ ꯌꯦꯛ ꯃꯥꯟꯅꯕ ꯁꯥꯒꯩ ꯌꯦꯛ ꯃꯥꯟꯅꯕ ꯂꯧꯅꯕ ꯐꯠꯇꯦ ꯑꯗꯨ ꯐꯠꯇꯦ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯗ ꯀꯌꯥ ꯑꯃ ꯊꯝꯖꯔꯤꯗꯣ ꯄꯤꯒꯦꯅ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯅ ꯀꯌꯥ ꯑꯃ ꯊꯝꯖꯔꯤꯗꯣ ꯁꯤꯗꯒꯤꯁꯨ ꯈꯤꯇꯪ ꯁꯥꯐꯒꯗ꯭ꯔꯥ ꯈꯟꯖꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯜꯆꯔ ꯂꯩꯔꯝꯕ ꯆꯠꯅꯕꯤ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯑꯩꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯕꯅꯦ ꯃꯤꯒꯤꯅ ꯁꯤ ꯐꯩ ꯁꯤ ꯐꯠꯇꯦꯅ ꯑꯗꯒꯤ ꯃꯥꯅꯦ ꯁꯤꯅ ꯁꯤꯅ ꯑꯦꯛꯁꯅꯦ ꯋꯥꯏꯅ ꯖꯦꯠꯅꯦ ꯅꯣꯏꯅ ꯆꯤꯟꯅꯥꯎꯅ ꯁꯤꯅ ꯂꯣꯏꯅ ꯎꯅꯕꯒꯤ ꯇꯥꯟꯅꯕꯒꯤ ꯃꯇꯝꯁꯨ ꯂꯣꯏ ꯇꯥꯟꯅ ꯇꯤꯛꯅꯕꯒꯤ ꯃꯇꯝꯁꯨ ꯂꯣꯏ ꯂꯩꯌꯦꯕ ꯑꯃꯅ ꯑꯃ ꯔꯦꯁꯄꯦꯛ ꯇꯧꯕꯁꯦ ꯍꯦꯟꯅꯔꯛꯑꯅꯤ ꯑꯗꯨꯏꯗꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯅ ꯎꯅꯍꯟꯗ꯭ꯔꯦ ꯉꯥꯡꯅꯍꯟꯗ꯭ꯔꯦ ꯊꯣꯛꯈ꯭ꯔ ꯃꯆꯤꯟ ꯃꯅꯥꯎ ꯈꯟꯅꯔꯨꯔꯅꯤ ꯈꯟꯅꯕꯗꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯃꯁꯛ ꯈꯪꯅꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯗꯨꯅ ꯃꯆꯟ ꯊꯣꯛꯄ ꯃꯕꯨ ꯎꯅꯁꯨ ꯎꯅꯍꯟꯗ꯭ꯔꯕꯅꯤꯅ ꯂꯧꯔ ꯂꯥꯛꯑꯅꯦꯕ ꯌꯦꯛ ꯊꯣꯛꯅꯕ ꯐꯠꯇꯦ ꯍꯥꯏꯔꯤꯀꯥꯟꯗ ꯁꯥꯒꯩ ꯃꯥꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯗꯝ ꯂꯧꯅ ꯈꯜꯂꯛꯏꯅꯤ ꯌꯦꯡꯉꯣ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯤꯗ ꯇꯥꯎꯅ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤꯗꯩꯅꯣ ꯁꯤꯁꯨ ꯆꯥꯎꯊꯣꯛꯅꯕꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯊꯝꯃꯦ ꯀꯥꯏꯅ ꯆꯥꯎꯊꯣꯛꯅꯔꯤꯕ ꯃꯌꯥꯝ ꯈꯜꯂꯨꯕꯗ ꯕꯤ ꯄꯤ ꯅꯥ ꯁꯤꯟꯅꯕꯅꯤꯀꯣ ꯊꯕꯛ ꯁꯨꯃꯟꯗ꯭ꯔꯁꯨ ꯆꯥꯎꯃꯜꯂꯁꯨ ꯆꯥꯃꯜꯂꯁꯨ ꯍꯥꯏꯗꯣ ꯕꯤꯄꯤ ꯅꯥꯔ ꯁꯤꯕꯅꯤ ꯈꯤꯇꯪ ꯈꯟꯁꯦ ꯑꯩꯈꯣꯏꯁꯦ ꯋꯥ ꯀꯜꯆꯔꯁꯨ ꯇꯥꯛꯆꯕ ꯅꯠꯆꯗꯦ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯈꯟꯅꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯈꯔ ꯈꯔ ꯇꯥꯛꯄꯤꯌꯨ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯇꯥꯛꯄꯤꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯨꯕ ꯇꯟꯕ ꯏꯁꯇꯦꯖ ꯑꯃ ꯂꯩ ꯍꯧꯖꯤꯛ ꯑꯍꯟꯁꯤꯡꯒꯤ ꯏꯁꯇꯦꯖ ꯑꯃ ꯂꯩ ꯃꯈꯣꯏꯒꯤ ꯏꯁꯇꯦꯖꯇꯩꯅꯦ ꯄꯨꯔꯥ ꯀꯥꯏꯊꯔꯛꯏꯁꯦ ꯀꯔꯝꯕ ꯀꯥꯏꯊꯔꯛꯄ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯦꯛ ꯍꯥꯏꯅꯕ ꯀꯥꯟꯗꯗꯤ ꯃꯧꯗꯨꯅ ꯍꯦꯛꯇ ꯍꯥꯟꯅ ꯍꯥꯏꯕꯤꯅꯤ ꯃꯧꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯧꯁꯤ ꯕꯦꯕꯥꯔ ꯐꯠꯇ꯭ꯔꯦ ꯑꯗꯨ ꯇꯧꯔꯦ ꯃꯥ ꯊꯛꯁꯤ ꯈꯥꯁꯤ ꯁꯣꯏ ꯀꯅꯥꯅ ꯁꯣꯏꯍꯜꯂꯤ ꯑꯍꯜ ꯂꯃꯟꯗꯨꯅ ꯁꯣꯏꯍꯟꯕ ꯉꯥꯛꯇꯅꯦ ꯑꯍꯜ ꯂꯃꯟꯗꯨꯅ ꯁꯣꯏꯍꯟꯕ ꯉꯥꯛꯇꯅꯦ ꯀꯅꯥꯒꯤ ꯑꯍꯜ ꯂꯃꯟ ꯃꯥꯒꯤ ꯕꯥꯖꯤ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅꯤ ꯃꯔꯤꯗꯣ ꯐꯤꯂꯝꯁꯨ ꯂꯩꯕ ꯇꯥꯏ ꯑꯅꯤ ꯃꯔꯤ ꯑꯗꯨꯅ ꯁꯣꯏꯍꯟꯕꯅꯦ ꯇꯣꯄꯤꯛ ꯈꯤꯇꯪ ꯑꯩ ꯆꯦꯟꯖ ꯇꯧꯖꯔꯝꯅꯤꯀꯣ ꯃꯔꯤꯗꯤ ꯂꯣꯏ ꯂꯩꯅꯕꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯁꯦ ꯃꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩ ꯌꯥꯝ ꯈꯪ ꯍꯩꯔꯨꯕ ꯅꯠꯆꯗꯦ ꯊꯃꯣꯏꯗ ꯂꯩꯕꯗꯣ ꯉꯥꯛꯇꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯊꯃꯣꯏꯗ ꯂꯩꯕꯗꯣ ꯉꯥꯛꯇ ꯑꯗꯨꯅ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯌꯥꯝꯁꯨ ꯀꯤꯌꯦꯅ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯁꯨ ꯈꯨꯗꯣꯡ ꯊꯤꯒꯜꯂꯤꯒ ꯌꯥꯝ ꯍꯥꯏꯅꯩ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔꯗꯤ ꯈꯪꯖꯗꯦꯀꯣ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯆꯨꯝꯅꯈꯛꯀꯤ ꯇꯥꯛꯄꯤꯔꯛꯑꯣ ꯇꯝꯕꯤꯔꯛꯑꯣ ꯅꯪꯒꯤꯗꯣ ꯁꯤ ꯍꯥꯏꯕꯅ ꯐꯖꯅꯤ ꯁꯤ ꯍꯥꯏꯕꯅ ꯐꯖꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯄꯤꯌꯣ ꯇꯝꯕꯤꯌꯣ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯖꯒꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯍꯣꯏ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯗꯨ ꯍꯣꯏ ꯍꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯍꯦꯛ ꯇꯧꯕꯤꯔꯛꯑꯕꯀꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯖꯔꯤ ꯃꯌꯥꯝꯁꯦ ꯇꯣꯇꯦꯜꯂꯤ ꯐꯦꯜ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯆꯧꯕ ꯃꯌꯥꯝ ꯑꯆꯧꯕ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯆꯧꯕꯗꯨꯗ ꯆꯩꯕꯁꯨ ꯅꯠꯇꯦ ꯑꯁꯥꯡꯕꯗ ꯆꯩꯕꯁꯨ ꯅꯠꯇꯦ ꯑꯆꯧꯕ ꯑꯁꯥꯡꯕ ꯈꯨꯗꯤꯡꯃꯛꯇ ꯃꯇꯨꯝ ꯇꯥꯕ ꯃꯣꯏ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯩꯕ ꯅꯠꯇꯦ ꯊꯃꯣꯏꯗ ꯂꯩꯕ ꯈꯖꯤꯛꯇꯪ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯀꯜꯍꯧꯕꯗ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯁꯤ ꯆꯨꯡꯁꯤꯟꯅꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯗꯤ ꯐꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨ ꯈꯛꯇꯪ ꯊꯃꯣꯏꯗ ꯂꯩꯕꯗꯣ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯣꯛꯆꯔꯛꯄꯅꯤ ꯑꯩ ꯑꯃꯨꯛꯇꯪ ꯎꯍꯟꯖꯔꯛꯀꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯕ ꯀꯥꯁꯦ ꯍꯌꯦꯡꯗꯩꯗꯤ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯩꯈ꯭ꯔꯒꯗꯕ ꯀꯥꯅꯤ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯌꯦꯡ ꯑꯌꯨꯛꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯣꯏꯅꯤ
ꯑꯗꯨꯒ ꯃꯣꯏ ꯁ꯭ꯀꯨꯜꯒꯁꯨ ꯆꯠꯈꯤꯗꯣꯏꯅꯦ ꯑꯗꯨ ꯃꯣꯏ ꯅꯨꯡꯊꯤꯟꯗꯒꯤꯗꯤ ꯂꯥꯛꯅꯔꯅꯤ ꯑꯗꯨꯒ ꯑꯩ ꯃꯈꯥꯁꯤꯗ ꯀ꯭ꯂꯥꯁ ꯇꯧꯒꯗꯧꯕ ꯁꯤ ꯀꯥꯁꯤꯅꯤ ꯁꯤ ꯀꯩꯅꯣꯒꯁꯤ ꯊꯥꯈꯤꯗꯣꯏꯅꯦ ꯃꯊꯛꯇ ꯀꯥꯔꯄꯦꯠꯁꯨ ꯊꯥꯔꯛꯈꯤꯅꯤ ꯀꯥꯔꯄꯦꯠꯁꯨ ꯑꯁꯤ ꯃꯐꯝꯁꯤꯅꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯀꯥ ꯑꯃ ꯂꯩꯔꯤ ꯃꯈꯥꯗꯅ ꯀ꯭ꯂꯥꯁ ꯇꯧꯐꯝ ꯂꯩꯒꯗꯕꯅꯤ ꯁꯤ ꯈꯤꯇꯪ ꯑꯩꯒꯤ ꯄꯨꯄꯨꯒꯤ ꯃꯤꯡꯗ ꯀꯠꯊꯣꯛꯆꯔꯒ ꯃꯥꯒꯤ ꯃꯤꯡꯗ ꯍꯥꯡꯗꯣꯛꯆꯕ ꯄꯨꯄꯨꯒꯤ ꯃꯤꯡꯗꯨ ꯕꯤꯂꯥꯝ ꯀꯧꯋꯦ ꯑꯩ ꯁꯦꯟꯇꯔꯁꯤꯒꯤ ꯃꯃꯤꯡꯁꯦ ꯕꯤꯂꯥꯝ ꯃꯦꯃꯣꯔꯤꯌꯦꯜ ꯅꯣꯂꯦꯖ ꯒꯥꯔꯗꯦꯟ ꯍꯥꯏꯅ ꯊꯣꯟꯖꯒꯦꯅ ꯈꯟꯖꯔꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯤꯡꯁꯤ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯑꯗꯨꯃꯇꯁꯨ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯑꯣ ꯁꯤ ꯊꯣꯜꯂꯒꯅ ꯍꯦꯟꯅ ꯐꯖꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯁꯨ ꯑꯩ ꯀꯩꯅꯣꯗ ꯇꯥꯛꯆꯒꯗꯧꯔꯤꯕ ꯍꯧꯖꯤꯛ ꯑꯍꯥꯟꯕꯩꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯊꯝꯖꯔꯒ ꯂꯝꯁꯤꯁꯨ ꯄꯪꯆꯥꯎ ꯆꯥꯎꯕ ꯂꯝꯕꯨꯗꯤ ꯅꯠꯇꯦ ꯂꯩꯔꯤꯕ ꯂꯝꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯀꯥꯟꯅꯅꯕ ꯇꯧꯃꯤꯟꯅꯔꯒ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯔꯒ ꯄꯨꯟꯁꯤꯁꯤ ꯁꯨꯝ ꯂꯦꯟꯖꯔꯒ ꯂꯩꯖꯒꯦ ꯍꯥꯏꯅ ꯈꯟꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯟꯖꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯨꯔꯒ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯊꯕꯛ ꯇꯧꯒꯦ ꯀꯥꯏꯅ ꯈꯟꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯖꯕ ꯑꯣꯖꯥ ꯃꯆꯥ ꯑꯃꯒ ꯑꯣꯏꯖꯔꯦ ꯍꯥꯏꯔꯒ ꯂꯩꯖꯕꯁꯤꯅ ꯈꯤꯇꯪ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯒꯤ ꯀꯩꯅꯣꯝꯃ ꯑꯩꯉꯣꯟꯗ ꯁꯨꯝ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯄꯪꯁꯥꯡ ꯁꯥꯡꯅ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯔꯔꯣꯏꯒꯦ ꯁꯨꯝ ꯉꯥꯡꯅꯤꯡꯕ ꯌꯥꯝ ꯂꯩꯔꯦ ꯂꯣꯏꯕ ꯅꯥꯏꯗꯕꯒꯤ ꯐꯤꯕꯝ ꯂꯩꯔꯛꯄꯁꯨ ꯌꯥꯔꯦ ꯑꯗ ꯑꯩ ꯉꯥꯡꯖꯈꯤꯕ ꯈꯔꯁꯤꯗ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌా ꯑꯃ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯁꯤꯡꯗꯨꯁꯨ ꯑꯁꯤ ꯍꯥꯏꯔꯒꯅ ꯍꯦꯟꯅ ꯐꯖꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯁꯖꯦꯁꯟ ꯐꯤꯗꯕꯦꯛ ꯑꯩ ꯑꯗꯨꯃꯛ ꯈꯧꯔꯥꯡꯅ ꯉꯥꯏꯖꯒꯦ ꯑꯩꯅ ꯍꯥꯏꯖꯈꯤꯕꯁꯤꯡꯁꯦ ꯊꯃꯣꯏꯗ ꯂꯩꯕꯁꯤꯡꯗꯣ ꯑꯩꯅ ꯍꯥꯏꯖꯈꯤꯕꯁꯤꯅ ꯐꯖꯕ ꯋꯥꯍꯩ ꯑꯣꯏꯕꯤꯔꯝꯃꯕ ꯃꯌꯥꯝ ꯂꯧꯁꯤꯟꯃꯤꯟꯅꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯃꯤꯟꯅꯕ ꯌꯥꯔꯒꯗꯤ ꯄꯣꯏꯟ ꯃꯆꯥ ꯑꯃꯇꯪ ꯋꯥꯍꯩ ꯃꯆꯥ ꯑꯃꯇꯪ ꯃꯌꯥꯝꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯒ ꯃꯗꯨꯒꯤ ꯄꯣꯏꯟꯗꯨꯅ ꯅꯠꯇ꯭ꯔꯒ ꯋꯥꯍꯩꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯕꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯐꯕ ꯃꯥꯏꯌꯣꯟ ꯑꯃꯗ ꯆꯨꯝꯕ ꯉꯝꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯍꯔꯥꯎꯖꯒꯅꯤ ꯑꯗꯨꯒ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯒꯁꯨ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯉꯥꯛꯃꯤꯟꯅꯔꯒ ꯁꯤ ꯇꯧꯔꯒꯗꯤ ꯆꯨꯝꯃꯦ ꯁꯤ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯦ ꯊꯝꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯁꯤꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯒꯦ ꯍꯥꯏꯕꯕꯨ ꯃꯌꯥꯝ ꯀꯔꯤ ꯈꯟꯕꯤꯒꯦ ꯑꯩ ꯐꯣꯟꯁꯨ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯝ ꯌꯥꯎꯁꯤꯜꯂꯛꯇꯕꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯩ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡ PK ꯇꯣꯞ 10 ꯑꯃꯗꯤ ꯇꯣꯉꯥꯟꯕ PK ꯄꯥꯎꯈꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯃꯊꯪ ꯑꯩ ꯊꯝꯖꯈꯤꯒꯅꯤ ꯑꯉꯥꯡ ꯊꯥ ꯀꯌꯥ ꯁꯨꯔꯒꯦ ꯊꯥ ꯐꯥꯗ꯭ꯔꯤꯌꯦ ꯔꯦꯁꯃꯥ ꯈꯣꯏꯔꯣꯝ ꯑꯩ ꯑꯉꯥꯡ ꯀꯩꯅꯣ ꯍꯟꯗꯛ ꯄꯣꯛꯄ ꯑꯉꯥꯡꯗꯨꯔꯣ ꯑꯩꯒ ꯑꯉꯥꯡ ꯍꯟꯗꯛ ꯄꯣꯛꯄꯗꯨꯔꯣ ꯏꯆꯟ ꯔꯦꯁꯃꯥ ꯑꯃꯨꯛꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯉꯥꯡ ꯑꯅꯤ ꯂꯩꯔꯦꯀꯣ ꯑꯍꯥꯟꯕꯒꯤ ꯑꯉꯥꯡꯗꯨꯕꯨꯗꯤ ꯆꯍꯤ ꯁꯨꯂꯦꯖꯥ ꯀꯦꯁꯥꯝ ꯏꯁ ꯑꯩꯅ ꯌꯦꯡꯕ ꯍꯧꯔꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯦ ꯑꯣ ꯍꯣꯏ ꯑꯣ ꯔꯦꯁꯃꯥ ꯀꯩꯅꯣꯅꯦ ꯑꯩꯗꯤ ꯊꯥ ꯐꯥꯗ꯭ꯔꯤꯌꯦ ꯉꯁꯤ ꯇꯥꯔꯤꯛ 10 ꯑꯣꯏꯕꯅꯤꯅ ꯅꯨꯃꯤꯠ 10ꯅꯤ ꯈꯛ ꯉꯥꯏꯔꯤꯌꯦ ꯇꯥꯔꯤꯛ 1ꯗ ꯄꯣꯛꯄꯅꯦ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯍꯟꯗꯛꯀꯤ ꯅꯕꯦꯝꯕꯔ ꯗꯦꯠ 1ꯗ ꯄꯣꯛꯄꯅꯦ ꯑꯗꯣ ꯉꯁꯤ ꯗꯦꯠ 20 ꯅꯤꯡꯅ ꯅꯨꯃꯤꯠ 10ꯅꯤ ꯈꯛ ꯉꯥꯏꯔꯤꯌꯦ ꯊꯥ ꯐꯥꯗ꯭ꯔꯤꯌꯦ ꯏꯆꯟ ꯑꯗꯨꯅ ꯀꯩꯅꯣꯁꯨ ꯑꯉꯥꯡꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯒꯗꯕꯁꯨ ꯁꯨꯝ ꯃꯄꯥ ꯑꯩꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯂꯩꯕꯒꯤ ꯑꯃꯨꯛꯇ ꯎꯠꯊꯣꯛꯆꯒꯦ ꯁꯤ ꯑꯉꯥꯡꯁꯤꯡ ꯂꯩꯕꯒꯤ ꯍꯌꯦꯡꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯩꯒꯗꯧꯔꯤꯕ ꯑꯩꯒꯤ ꯕꯣꯔꯗꯤꯡ ꯍꯥꯡꯗꯣꯛꯆꯕꯅꯦ ꯁꯤ ꯇ꯭ꯋꯤꯁꯟ ꯁꯦꯟꯇꯔꯒ ꯀꯩꯀ ꯄꯨꯜꯂꯒ ꯍꯟꯗꯛ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯧꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯒꯤ ꯔꯤꯚꯤꯖꯟ ꯀꯣꯔꯁ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯣꯏ ꯂꯩꯒꯗꯕꯁꯤꯡꯁꯤꯒꯤ ꯁꯦꯝ ꯁꯥꯕ ꯃꯌꯥꯝ ꯇꯧꯔꯛꯄꯁꯤꯗ ꯑꯩ ꯃꯌꯥꯝꯒꯁꯨ ꯇꯣꯏꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯐꯪꯖꯗꯕꯅꯤ ꯍꯟꯗꯛꯇꯤ ꯁꯣꯏꯅ ꯐꯪꯒꯅꯤ ꯍꯌꯦꯡꯗꯤ ꯂꯩꯒꯗꯕꯅꯤ ꯃꯣꯏ ꯑꯗꯣ ꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯂꯩꯕꯅ ꯑꯩꯒꯤ ꯋꯥꯏꯐ ꯑꯃꯗꯤ ꯏꯆꯥ ꯑꯅꯤꯗꯣ ꯂꯣꯏꯅ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯤꯌꯦ ꯑꯪꯀꯜꯁꯤ ꯀꯩ ꯂꯝꯗꯩꯅꯣ ꯈꯪꯖꯒꯦ ꯁꯂꯦꯖꯥ ꯀꯩꯁꯥꯝ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩ ꯊꯥꯒꯠꯂꯛꯄꯗ ꯐꯖꯅ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯍꯩꯔꯣꯛꯀꯤ ꯃꯇꯥꯡꯁꯨ ꯐꯖꯅ ꯄꯟꯖꯈ꯭ꯔꯕꯅꯦ ꯔꯦꯁꯃꯥ ꯈꯣꯏꯔꯣꯝ ꯑꯣ ꯃꯃꯤꯡꯗꯤ ꯀꯔꯤ ꯊꯣꯜꯂꯒꯦ ꯃꯃꯤꯡꯁꯦ ꯑꯩ ꯊꯣꯟꯐꯝ ꯈꯪꯗ ꯂꯩꯔꯤꯌꯦ ꯀꯩꯅꯣꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅꯗꯤ ꯏꯅꯨꯡ ꯉꯥꯟꯕ ꯊꯣꯟꯒꯅꯤ ꯍꯥꯏ ꯑꯗꯨ ꯑꯩꯅꯁꯨ ꯀꯔꯤ ꯊꯣꯟꯁꯤꯒꯦꯅ ꯑꯃ ꯈꯜꯂꯤꯕꯅꯦ ꯃꯩꯇꯩꯒꯤ ꯃꯤꯡ ꯑꯃ
ꯑꯗꯨꯒ ꯏꯆꯥꯅꯤꯄꯥ ꯑꯍꯟꯗꯣ ꯇꯤꯅꯤꯁꯟ ꯍꯥꯏꯅ ꯀꯧꯈꯤꯕ ꯑꯗꯨꯁꯨ ꯃꯩꯇꯩ ꯃꯤꯡ ꯑꯣꯟꯊꯣꯛꯑꯅꯤ ꯃꯩꯇꯩ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯤ ꯑꯃꯅ ꯊꯣꯟꯕꯤꯔꯝꯕꯅꯦ ꯇꯤꯅ ꯍꯧꯕꯁꯤ ꯊꯣꯟꯕꯤꯌꯣꯅ ꯍꯥꯏꯕꯗꯒꯤ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯊꯣꯟꯈꯤꯕ ꯌꯥꯅꯤ ꯑꯩ ꯁꯦꯝꯗꯣꯛꯆꯈꯤꯅꯤ ꯑꯗꯨꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯃꯤꯡꯁꯦ ꯉꯁꯥꯏ ꯑꯃꯗꯤ ꯑꯩ ꯈꯟꯖꯔꯝꯕꯅꯦ ꯑꯉꯥꯡꯁꯤꯒꯤ ꯃꯤꯡꯗꯣ ꯀꯔꯤ 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 ꯑꯣꯀꯦ ꯂꯝꯖꯥꯟꯕ ꯀꯧꯁꯤꯔꯥ ꯍꯥꯏꯅꯗꯤ ꯑꯩ ꯁꯨꯝ ꯈꯟꯖꯔꯤꯕ ꯃꯉꯥꯡ ꯁꯅꯥ ꯀꯧꯔ ꯃꯉꯥꯡ ꯁꯅꯥꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯊꯣꯟꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥꯒꯤ ꯑꯉꯥꯡ ꯑꯃ ꯊꯣꯟꯕꯀꯣ ꯃꯥꯒꯤꯅ ꯃꯉꯥꯡꯕꯗꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯌꯥꯗꯤ ꯌꯥꯏ ꯃꯉꯥꯡ ꯁꯅꯥꯁꯦ ꯏꯆꯟꯅ ꯍꯥꯏꯔꯛꯄꯁꯤ ꯑꯩ ꯊꯣꯟꯁꯤꯔꯥ ꯌꯦꯡꯖꯔꯛꯀꯦ ꯁꯣꯏꯗꯅ ꯊꯣꯟꯅꯕꯁꯨ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯉꯥꯡꯁꯦ ꯑꯁ ꯑꯩ ꯄꯥꯝꯕꯁꯨ ꯑꯣꯏꯗꯣꯔꯤ ꯃꯉꯥꯡ ꯌꯦꯛꯁꯨ ꯑꯣꯏꯔꯦ ꯀꯣ ꯃꯉꯥꯡ ꯌꯦꯛ ꯑꯣꯏꯔꯕꯅꯤꯅ ꯁꯤ ꯌꯥꯗꯤ ꯌꯥꯏ ꯃꯉꯥꯡ ꯑꯣꯀꯦ ꯃꯉꯥꯡꯁꯤꯅ ꯏꯆꯟꯅ ꯍꯥꯏꯕ ꯃꯤꯡꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯟꯕꯅ ꯐꯗꯣꯔꯤ ꯑꯗꯨꯒ ꯁꯂꯦꯖꯥ ꯀꯦꯁꯥꯝ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯤ ꯀꯣ ꯀꯔꯤ ꯀꯔꯤ ꯑꯦꯅꯤ ꯇꯥꯟꯅꯅꯤꯡꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯇꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯟꯅꯁꯦ ꯀꯩ ꯇꯨꯏꯁꯟ ꯇꯥꯛꯏꯕꯅꯣ ꯏꯌꯥꯝꯕꯒꯤꯁꯦ ꯑꯩꯒꯤꯁꯦ ꯁꯕꯖꯦꯛ ꯂꯣꯏꯅ ꯑꯣꯖꯥ ꯑꯇꯩꯁꯨ ꯂꯣꯏꯅ ꯀꯧꯔꯒ ꯇꯥꯛꯀꯗꯕꯅꯦ ꯇꯥꯛꯄꯅꯦ ꯑꯩ ꯏꯁꯥꯒꯤꯅ ꯁꯣꯁꯦꯜ ꯁꯥꯏꯟꯁ ꯂꯧꯕꯅꯦ ꯀ꯭ꯂꯥꯁ 10ꯒꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯋꯥꯠꯄ ꯁꯕꯖꯦꯛꯁꯤꯡꯁꯤꯅ ꯂꯣꯏꯅ ꯑꯩ ꯑꯣꯖꯥꯁꯤꯡ ꯀꯟꯁꯔꯟ ꯁꯕꯖꯦꯛꯇꯤ ꯑꯣꯖꯥ ꯀꯧꯔꯒ ꯁꯤꯗ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯊꯝꯖꯔꯒ ꯇꯧꯖꯒꯗꯕꯅꯦ ꯑꯗꯨꯅꯤ ꯑꯉꯥꯡꯁꯤꯡ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯗꯒꯤꯁꯨ ꯈꯔ ꯁꯨꯝ ꯂꯥꯛꯄ ꯌꯥꯎꯔꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯊꯝꯕꯤꯔꯝꯕ ꯌꯥꯎꯔꯦ ꯑꯩ ꯁꯤꯃ ꯀꯥꯔꯄꯦꯠꯁꯤ ꯊꯥꯈꯤꯒꯦ ꯑꯗꯨꯅ ꯑꯗꯨꯒ ꯍꯌꯦꯡꯁꯤꯃ ꯊ꯭ꯔꯁꯗꯦ ꯑꯣꯏꯔꯦ ꯍꯪꯆꯤꯠ ꯐ꯭ꯔꯥꯏꯗꯦꯗꯒꯤꯗꯤ ꯃꯣꯏ ꯑꯌꯥꯝꯕ ꯑꯣꯜꯃꯣꯁ ꯂꯥꯛꯅꯔꯅꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤ ꯕꯣꯔꯗ ꯂꯣꯏꯔꯒꯁꯨ ꯈꯔ ꯂꯥꯛꯀꯗꯧꯕ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯈꯔ ꯂꯩ ꯑꯗꯨꯅ ꯁꯨꯝ ꯑꯉꯥꯡꯁꯤꯡꯁꯦ ꯕꯦꯁ ꯂꯦꯚꯦꯜꯗ ꯈꯔꯗꯤ ꯁꯦꯝꯖꯔꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩ ꯉꯁꯤꯗꯒꯤꯅ ꯁꯨꯝ ꯌꯦꯡꯕꯗ ꯐ꯭ꯔꯣꯝ 2009 ꯑꯦꯠꯁ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯁꯨ 10 ꯊꯥꯗꯣꯏꯅꯦ ꯑꯣꯀꯦ ꯔꯦꯁꯃꯥ ꯀꯩ ꯂꯝꯗꯩꯅꯦꯕ 10 ꯊꯥꯗꯧꯕꯗꯣ ꯁꯨꯝ ꯇꯥꯟꯅꯁꯦ ꯀꯣ ꯑꯉꯝꯕ ꯃꯇꯦꯡ ꯂꯣꯏꯅ ꯄꯥꯡꯉꯛꯀꯦ ꯐ꯭ꯔꯣꯝ ꯃꯥꯏ ꯁꯥꯏꯠꯁ ꯀꯣ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄ ꯑꯗꯩ ꯁꯤ ꯇꯧꯁꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯌꯥꯝ ꯄꯥꯝꯖꯩ ꯀꯣ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯦ ꯑꯪꯀꯜ ꯑꯩꯈꯣꯏꯁꯨ ꯃꯉꯥꯡꯅꯤ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯀꯩꯁꯥꯝ ꯑꯣꯀꯦ ꯀꯩꯁꯥꯝ ꯁꯂꯦꯖꯥ ꯀꯩ ꯂꯝꯗꯩꯅꯦꯕ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯏꯟꯇꯔꯦꯛꯁꯟ ꯉꯥꯛꯇꯪ ꯇꯧꯅꯁꯦ ꯐꯣꯟ ꯃꯩ ꯈꯔ ꯌꯥꯎꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯒꯤ ꯍꯥꯏꯅꯤꯡꯕ ꯊꯃꯣꯏꯗ ꯂꯩꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯟꯇꯔꯦꯛꯁꯟ ꯁꯨꯝ ꯈꯔ ꯇꯧꯅꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯅꯣꯀꯦ ꯑꯣꯀꯦ ꯁꯨꯝ ꯇꯥꯟꯅꯁꯤꯀꯣ ꯔꯦꯁꯃꯥ ꯑꯗꯨꯒ ꯁꯂꯦꯖꯥ ꯀꯩ ꯂꯝꯗꯒꯤꯅꯦꯕ ꯔꯦꯁꯃꯥꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯀꯨꯝꯕꯤꯗꯒꯤꯅꯦ ꯑꯩꯕꯨꯗꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯌꯨꯝ ꯄꯥꯟꯕ ꯑꯣꯀꯦ ꯔꯦꯁꯃꯥꯗꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩ ꯃꯃꯥꯡꯗ ꯑꯩ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯁꯨ ꯁꯨꯝ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯁꯨꯝ ꯌꯦꯡ ꯇꯥꯕꯤꯌꯨ ꯅꯍꯥꯔꯨꯞꯇꯩꯅꯦ ꯑꯣꯀꯦ ꯁꯗꯦꯖꯥ ꯅꯍꯥꯔꯨꯞ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯁꯨꯝ ꯇꯥꯟꯅꯕ ꯌꯥꯕ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤꯡꯗꯣ ꯁꯨꯝ ꯇꯥꯟꯅꯁꯦ ꯑꯩꯅ ꯈꯪꯕ ꯃꯈꯩꯗꯤ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯁꯦ ꯃꯌꯥꯝꯅ ꯈꯪꯕꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯑꯣ ꯀꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯗꯨꯃꯛ ꯇꯥꯟꯅꯁꯦ ꯕ꯭ꯂꯔ ꯑꯃ ꯆꯠꯈ꯭ꯔꯦ ꯀꯩꯅꯣꯅꯦꯍꯦ ꯀꯂꯔꯁꯤꯕꯣ ꯅꯨꯄꯤ ꯑꯃꯈꯛꯇ ꯉꯥꯏꯔꯤꯌꯦ ꯆꯍꯤ ꯑꯃ ꯃꯈꯥꯏꯃꯨꯛꯇ ꯉꯥꯏꯔꯤ ꯑꯣꯀꯦ ꯔꯦꯁꯃꯥ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯈ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯆꯍꯤ ꯑꯃ ꯃꯈꯥꯏꯃꯨꯛꯇ ꯉꯥꯏꯔꯤ ꯑꯣꯀꯦ ꯔꯦꯁꯃꯥꯁꯦ ꯍꯥꯟꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯈꯤꯕ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯃꯇꯥꯡꯗ ꯊꯥꯕꯤꯔꯛꯈꯤꯕ꯭ꯔꯥ ꯃꯊꯪꯗꯤ ꯏꯆꯥꯅꯤꯄꯥ ꯄꯣꯛꯅꯕ ꯇꯧꯕꯤꯌꯣ ꯁꯨꯝ ꯐꯖꯅ ꯌꯦꯡꯕꯤꯔꯒ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯁꯨꯝ ꯇꯥꯟꯅꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯁꯨꯝ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯁꯦ ꯑꯗꯨꯒ ꯁꯨꯝ ꯚꯤꯗꯤꯑꯣꯁꯨ ꯂꯥꯏꯛ ꯇꯧꯕꯤꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯃꯌꯥꯝ ꯑꯩ ꯀꯂꯔꯁꯤ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯁꯤꯅ ꯀꯝꯗꯧꯔꯤꯕ
ꯑꯁꯤꯗꯤ ꯃꯑꯣꯡ ꯇꯥꯔꯦꯍꯦ ꯅꯩꯁꯤꯜꯂꯛꯑꯦ ꯁꯤꯗꯤ ꯑꯣꯀꯦ ꯂꯥꯏꯚ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯪꯀꯜ ꯑꯣꯀꯦ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯊꯥꯖꯔꯝꯕꯅꯦ ꯍꯟꯗꯛ ꯇꯧꯔꯛꯑꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯦ ꯀꯩꯅꯣ ꯇꯧꯕ ꯑꯁꯤꯒꯤ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡ ꯂꯩꯐꯝ ꯁꯥꯕꯁꯦ ꯁꯤꯒꯤ ꯁꯥꯕꯒꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯨꯅ ꯑꯩ ꯉꯝꯖꯍꯧꯗꯕꯅꯦ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯔ ꯁꯨꯝ ꯇꯧꯔꯛꯑꯅꯤ ꯕ꯭ꯂꯦꯛ ꯍ꯭ꯋꯥꯏꯠ ꯑꯃ ꯂꯩꯔꯦꯅꯦ ꯍꯟꯗꯛ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯛꯑꯅꯤ ꯃꯌꯥꯝꯒ ꯇꯥꯟꯅꯕ ꯌꯥꯕ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯇꯧꯖꯔꯛꯑꯅꯤ ꯉꯁꯤꯗꯁꯨ ꯃꯁꯤꯒꯤ ꯀꯥꯁꯦ ꯍꯌꯦꯡꯗꯩꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡꯁꯤꯡ ꯂꯩꯈ꯭ꯔꯗꯕꯅꯤꯅ ꯑꯩꯁꯨ ꯆꯪꯕ ꯌꯥꯔꯔꯣꯏꯗꯧꯕ ꯑꯗꯨꯅ ꯁꯨꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯨꯝ ꯉꯥꯛꯇꯪ ꯐꯝꯖꯍꯧꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯉꯥꯏꯍꯥꯛ ꯇꯧꯁꯦꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯐꯝ ꯇꯣꯉꯥꯟꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯖꯔꯛꯀꯅꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯎꯅꯔꯣꯏ ꯎꯅꯒꯅꯤ ꯁꯨꯝ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡ ꯂꯩꯔꯒꯅ ꯍꯦꯟꯅ ꯊꯣꯛꯄ ꯈꯣꯠꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯇꯥꯃꯣꯒꯤ ꯑꯉꯥꯡ ꯎꯅꯕ ꯅꯨꯃꯤꯠꯇꯁꯨ ꯑꯉꯥꯡꯒ ꯌꯦꯡꯖꯔꯤ ꯔꯦꯁꯃꯥ ꯂꯤꯞ ꯃꯌꯥꯗ ꯌꯦꯡꯕꯗꯨꯔꯣ ꯑꯁ ꯔꯦꯁꯃꯥ ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯩꯁꯨ ꯈꯟꯗꯤ ꯈꯜꯂꯦꯕꯀꯣ ꯀꯔꯝꯕꯅꯣ ꯂꯤꯞ ꯃꯌꯥꯗ ꯑꯃꯗꯤ ꯇꯥꯟꯅꯔꯒ ꯌꯦꯡꯕ ꯑꯃꯗꯤ ꯌꯥꯎꯈꯤ ꯑꯁ ꯑꯗꯨꯅ ꯀꯩꯝ ꯍꯥꯏꯔꯛꯇꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯅꯪ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤꯗꯤ ꯑꯁꯤꯒꯨꯝꯕ ꯀꯥꯟꯗ ꯎꯅꯔꯒ ꯈꯔ ꯈꯔ ꯑꯩꯈꯣꯏ ꯈꯪꯅꯔꯒ ꯁꯨꯝ ꯈꯪꯅꯔꯒ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯍꯧꯒꯗꯕꯅꯤ ꯅꯣꯏ ꯑꯩ ꯈꯟꯗꯤ ꯈꯟꯕ ꯑꯁ ꯇꯥꯟꯅꯔꯒ ꯌꯦꯡꯕ ꯑꯉꯥꯡ ꯇꯨꯝꯃꯤꯉꯩꯗ ꯍꯣꯏ 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 ꯑꯩꯁꯨ ꯈꯜꯂꯦꯕ ꯂꯤꯞꯇ ꯀꯨꯝꯊꯔꯝꯗꯥꯏꯗ ꯑꯃ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯃꯃꯥꯡꯗꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯀꯥꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝ ꯂꯥꯛꯑꯦ ꯑꯣꯀꯦ ꯃꯅꯨꯡꯗ ꯂꯩ ꯑꯣꯀꯦ ꯀꯩꯅꯣꯗꯅꯦꯕ ꯂꯤꯞ ꯃꯌꯥꯗꯅꯦꯕꯀꯣ ꯑꯁ ꯔꯦꯁꯃꯥ ꯅꯣꯏ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯗ ꯑꯗꯨꯃꯥꯏꯅ ꯂꯣꯟꯅ ꯇꯧꯔꯗꯤ ꯈꯔ ꯑꯩꯈꯣꯏ ꯁꯨꯝ ꯈꯪꯅꯍꯧꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯩꯍꯧꯗꯅ ꯀꯃꯥꯏꯅ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯗ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯁ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯗꯤ ꯀꯔꯝꯕꯅꯣꯅꯦ ꯑꯩ ꯚꯥꯞ ꯑꯣꯏꯗ꯭ꯔꯦ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤꯗꯨꯗꯤ ꯑꯩꯁꯨ ꯂꯩꯕ꯭ꯔꯥ ꯇꯥꯏꯃꯤꯡꯗꯣ ꯔꯦꯁꯃꯥ ꯂꯥꯛꯄꯗ ꯑꯩ ꯑꯝꯇ ꯅꯤꯡꯁꯤꯡꯖꯒꯦ ꯑꯝꯇ ꯍꯥꯏꯐꯦꯠꯇ ꯀꯩꯅꯣꯗꯣ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯅ ꯂꯩꯔꯝꯕ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯃꯤ ꯐꯅꯌꯥꯝꯗꯤ ꯂꯥꯛꯈꯤꯕꯀꯣ ꯂꯥꯏꯚ ꯊꯥꯗꯣꯔꯛꯄꯗ ꯌꯦꯡꯕꯗꯨꯅꯤꯗ ꯂꯥꯏꯚ ꯊꯥꯗꯣꯔꯛꯄꯗ ꯌꯦꯡꯕꯗꯨꯅꯤꯗ ꯑꯣꯀꯦ 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 ꯔꯤꯃꯦꯝꯕꯔ ꯔꯤꯃꯦꯝꯕꯔ ꯑꯣꯀꯦ 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 ꯑꯩ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅꯀꯣ ꯌꯥꯝ ꯂꯥꯛꯑꯦꯕ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯏꯚꯟ ꯀꯩꯅꯣꯗ ꯑꯣꯄꯔꯦꯁꯟ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯑꯉꯥꯡ ꯑꯃꯇ ꯌꯦꯡꯖꯒꯦ ꯍꯥꯏꯔꯒ ꯑꯣꯀꯦ 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 ꯑꯩꯁꯨ ꯃꯌꯥꯝ ꯃꯤ ꯃꯌꯥꯝꯗ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯔꯦꯁꯃꯥ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯐꯦꯠ ꯍꯥꯟꯅ ꯃꯦꯁꯦꯖ ꯊꯥꯅꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯀꯩꯅꯣꯗ ꯑꯩꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅꯅꯦ ꯏꯚꯟ ꯑꯩ ꯋꯥꯔꯤ ꯑꯝꯇ ꯂꯤꯖꯔꯛꯀꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯨꯝ ꯖꯁ ꯑꯥꯐꯇꯔ ꯗ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯦ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯃꯃꯥꯁꯦ ꯑꯥꯏ ꯁꯤ ꯌꯨꯗ ꯉꯥꯛꯇꯪ ꯊꯝꯃꯦ ꯃꯥꯏꯅ ꯑꯥꯏ ꯁꯤ ꯌꯨꯗꯅꯦ ꯊꯝꯕ ꯃꯇꯝꯗ ꯑꯩꯗꯤ ꯑꯩꯈꯣꯏꯁꯤ ꯃꯤ ꯑꯃꯃꯝꯗ ꯆꯪꯕ ꯌꯥꯏꯑꯕ ꯑꯗꯨꯗ ꯀꯩꯅꯣꯁꯦ ꯑꯩꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯊꯣꯛꯈ꯭ꯔ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏꯐꯁꯦ ꯁꯨꯝ ꯃꯥ ꯒ꯭ꯌꯥꯟꯗꯤ ꯂꯣꯏꯅ ꯇꯥꯕ ꯀꯅꯥꯅ ꯉꯥꯡꯅꯔꯤ ꯀꯔꯤ ꯇꯧꯔꯤ ꯃꯤ ꯀꯅꯥ ꯂꯥꯛꯑꯦ ꯁꯤ ꯂꯣꯏꯅ ꯁꯨꯝ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯤꯅ ꯉꯥꯡꯅꯕ ꯇꯧꯔꯤ ꯃꯌꯥꯝ ꯂꯣꯏꯅ ꯎꯔ ꯁꯨꯝ ꯚꯥꯞ ꯇꯥꯕꯗꯣ ꯑꯗꯨꯗ
ꯅꯔꯁꯤꯡꯁꯨ ꯁꯨꯝ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗ ꯌꯥꯎꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯕꯗꯁꯨ ꯌꯥꯎꯕꯤꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯉꯁꯤꯗꯤ ꯄꯤ ꯀꯦꯒꯤ ꯃꯆꯥ ꯄꯣꯛꯀꯅꯤ ꯍꯥꯏꯌꯦ ꯍꯥꯏꯗꯅ ꯌꯥꯝ ꯍꯥꯏꯅꯕ ꯌꯥꯅꯤꯗ ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯤ ꯑꯩꯈꯣꯏ ꯋꯥꯔꯗ ꯀꯣꯟꯅ ꯍꯥꯏꯔꯛꯄꯅꯤ ꯄꯤ ꯀꯦꯒꯤ ꯃꯆꯥ ꯄꯣꯛꯀꯅꯤ ꯍꯥꯏꯕꯅꯦ ꯁꯥꯔ ꯔꯥꯖꯦꯟꯅ ꯗꯣꯛꯇꯔ ꯔꯥꯖꯦꯟꯅ ꯄꯣꯛꯀꯅꯤ ꯍꯥꯏꯕꯅꯦ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤ ꯍꯥꯏꯕꯅꯦ ꯍꯥꯏꯅ ꯄꯣꯛꯈ꯭ꯔꯦꯅꯦ ꯈꯪꯗꯕꯤꯗ ꯑꯗꯨꯒ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯥꯏꯅꯩ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯁꯦ ꯑꯃꯨꯛꯇꯪ ꯀꯧꯁꯤꯜꯂꯛꯈꯤ ꯃꯣꯏꯅ ꯑꯗꯨꯒ ꯑꯩꯒꯤ ꯗꯤꯇꯦꯜꯁꯤ ꯃꯣꯏ ꯂꯣꯏꯅ ꯏꯍꯧꯋꯦꯕ ꯑꯁꯤ ꯂꯣꯏꯅ ꯇꯧꯕ ꯌꯥꯅꯤ ꯑꯗ ꯑꯩꯒꯤ ꯃꯤꯡꯁꯤ ꯀꯥꯃꯦꯁꯣꯔ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯁꯤ ꯉꯥꯏꯍꯥꯛꯇꯪ ꯈꯟꯖꯥꯟꯅꯩꯌꯦꯕ ꯈꯪꯈꯤꯒꯨꯝ ꯇꯥꯈꯤꯒꯨꯝ ꯇꯧꯋꯦꯅ ꯈꯟꯕ ꯌꯥꯅꯤꯗ ꯑꯗꯨꯒ ꯂꯥꯁꯇꯗꯤ ꯃꯣꯏꯁꯤ ꯈꯪꯉꯛꯑꯖꯥꯠꯅꯤ ꯈꯪꯉꯛꯄꯁꯤ ꯀꯔꯝꯕ ꯃꯇꯝ ꯈꯪꯉꯛꯑꯦ ꯍꯥꯏꯔꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯉꯟꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯄꯨꯊꯣꯔꯛꯑꯦ ꯋꯥꯔꯗꯇ ꯄꯨꯊꯣꯔꯛꯑꯦ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯁꯤꯗ ꯋꯥꯔꯗꯇ ꯊꯝꯕ ꯀꯥꯟꯗ ꯕꯦꯗ ꯅꯝꯕꯔ 1ꯗ ꯊꯝꯕ ꯃꯇꯨꯡꯁꯤꯗ ꯑꯗꯨꯒꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯗ ꯑꯩ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯄ ꯋꯥꯅꯦ ꯆꯟꯗ꯭ꯔꯦꯁꯃꯥꯟ ꯍꯥꯏꯔꯛꯄꯁꯤꯗ ꯂꯥꯏꯚ ꯊꯥꯔꯕ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯥꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯅꯔꯁꯁꯤꯡꯁꯦ ꯃꯣꯏꯗꯤ ꯑꯌꯨꯛꯀꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯕ ꯌꯥꯠꯅꯦꯕ ꯃꯌꯨꯝꯗ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯒꯤ ꯂꯥꯏꯚꯁꯤꯃ ꯌꯦꯡꯉꯖꯥꯠꯅꯤ ꯌꯦꯡꯉ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯕ ꯅꯔꯁꯁꯤꯡꯗꯣ ꯑꯩꯅꯤꯁꯦ ꯈꯪꯉꯛꯇꯅ ꯃꯣꯏꯁꯤ ꯑꯃꯨꯛ ꯍꯥꯏꯅꯔꯖꯥꯠꯅꯤꯗ ꯍꯥꯏꯅꯔꯒ ꯀꯣꯟꯅ ꯆꯪꯅꯔꯛꯄꯁꯨ ꯌꯥꯎꯋꯦ ꯂꯥꯛꯑꯒ ꯌꯦꯡꯕꯁꯨ ꯌꯥꯎꯋꯦ ꯃꯣꯏꯁꯨ ꯑꯗꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯏꯆꯟ ꯔꯦꯁꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯅ ꯈꯤꯇꯪ ꯋꯥꯈꯜꯗ ꯀꯣꯟꯅ ꯂꯣꯏꯅ ꯇꯥꯔꯛꯄ ꯉꯥꯛꯇꯅꯤꯗ ꯑꯗꯨ ꯃꯔꯛꯇ ꯆꯨꯝꯅ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯅꯔꯛꯄ ꯗꯦꯂꯤꯚꯔꯤ ꯀꯦꯁꯁꯤ ꯄꯨꯈꯠꯅꯔꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯗ ꯃꯣꯏꯅ ꯑꯩꯅꯗꯤ ꯈꯪꯗꯕ ꯃꯣꯏꯅ ꯑꯣꯏꯅ ꯍꯪꯕꯤꯔꯛꯑꯒ ꯉꯁꯥꯏ ꯑꯩꯅ ꯁꯛ ꯈꯪꯍꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨ ꯃꯇꯝ ꯑꯗꯨꯗ ꯊꯦꯡꯅꯕꯁꯤꯡꯗꯨꯔ ꯍꯥꯏꯅ ꯈꯟꯖꯕ ꯋꯥꯅꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩꯑꯕ ꯑꯗ ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯔꯝꯕ ꯁꯨꯝ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯆꯥ ꯑꯃ ꯊꯛꯃꯤꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤ ꯑꯗꯒꯤ ꯇꯥꯃꯣ ꯄꯤ ꯀꯦ ꯇꯧꯕꯗꯨ ꯅꯠꯇ꯭ꯔꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯕ ꯃꯨꯞꯃꯦꯟ ꯉꯥꯏꯍꯥꯛꯇꯪ ꯑꯩꯅ ꯔꯥꯖꯇ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯒ ꯚꯤꯌꯨꯋꯔꯁꯤꯡꯒ ꯎꯅꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯖꯕ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯑꯌꯥꯝꯕ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯑꯃꯨꯛ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯄꯤ ꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯗꯨꯅ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯖꯩ ꯍꯥꯏꯔꯤꯕ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯣꯜꯃꯣꯁ ꯍꯧꯖꯤꯛꯁꯤ ꯃꯤ ꯃꯦꯝꯕꯔ ꯌꯥꯝꯃꯦ ꯐꯅꯌꯥꯝꯃꯦ ꯑꯩ ꯍꯥꯞꯄꯤꯌꯣ ꯍꯥꯏꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯋꯦ ꯃꯃꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ ꯌꯥꯝꯃꯦ ꯑꯗꯨꯒ ꯈꯔ ꯂꯦꯞ ꯇꯧꯅꯈꯤꯕꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯔꯕ ꯈꯣꯡꯖꯣꯝꯗꯒꯤꯁꯨ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯅꯔꯤꯕ ꯗꯥꯏꯃꯟ ꯑꯦꯐ.ꯑꯦꯝꯅ ꯇꯧꯕꯤꯔꯛꯇꯕꯗꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯅꯔꯤꯗꯨ ꯑꯩꯈꯣই ꯄꯤ ꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯏ ꯑꯉꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯦ ꯑꯗꯨꯅ ꯍꯥꯏꯅꯕ ꯂꯩ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯅꯔꯛꯄꯁꯨ ꯂꯩꯔꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯍꯥꯞꯄꯤꯔꯛꯇꯨꯅ ꯑꯗꯨꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯄꯒ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝꯁꯨ ꯎꯅꯕ ꯑꯣꯏꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯂꯥꯛꯄ ꯉꯝꯕ ꯃꯈꯩꯅ ꯉꯝꯃꯦ ꯉꯝꯗꯕ ꯃꯈꯩꯅ ꯉꯝꯗ꯭ꯔꯦ ꯉꯝꯕ ꯃꯈꯩꯗꯨꯒ ꯎꯅꯔꯒ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯉꯨꯁꯦ ꯍꯥꯏꯅꯕꯁꯨ ꯂꯩ ꯃꯁꯤꯁꯨ ꯑꯃꯨꯛꯇꯪ ꯃꯌꯥꯝꯅ ꯈꯟꯊꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯁꯦ ꯍꯥꯏꯕꯗꯣ ꯂꯩꯕ ꯑꯣꯔ ꯂꯩꯇꯕꯅ ꯑꯉꯝꯕ ꯈꯔ ꯄꯥꯡꯉꯝꯗ ꯑꯣꯏꯔꯁꯨ ꯁꯦꯟꯒꯤ ꯃꯇꯦꯡꯗ ꯑꯣꯏꯔꯁꯨ ꯈꯔ ꯇꯧꯕꯒꯤ ꯑꯩꯈꯣই ꯍꯩꯅꯕꯤꯁꯦ ꯈꯔ ꯑꯝꯇꯪ ꯊꯝꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩꯒꯤ ꯌꯥꯔꯤꯃꯈꯩꯗꯤ ꯍꯥꯏꯔꯤꯕ ꯄꯤ ꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯤꯗ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡꯁꯨ ꯑꯩꯒꯤ ꯅꯝꯕꯔ 70059833 ꯅꯝꯕꯔ ꯑꯝꯇꯪ ꯍꯥꯏꯖꯒꯦ 7005983396 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯩ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯗ ꯃꯦꯁꯦꯖ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯆꯨꯝꯅ ꯈꯛꯀꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯛꯀꯤ ꯅꯠꯇꯅ ꯒ꯭ꯔꯨꯞꯇꯨꯗ ꯌꯥꯎꯕꯤꯅꯤꯡꯕꯁꯨ ꯑꯗꯨꯃꯛ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯈꯪꯕꯤꯅꯤꯡꯕ ꯇꯥꯟꯅꯅꯤꯡꯕ ꯀꯌꯥꯗ ꯑꯗꯨꯝ ꯇꯥꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯊꯝꯖꯔꯤ ꯍꯥꯏꯕꯁꯤꯁꯨ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯃꯌꯥꯝꯗ ꯊꯝꯖꯍꯧꯒꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯉꯁꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪꯗꯣ ꯂꯧꯔꯁꯤ ꯉꯁꯥꯏ ꯑꯩ ꯊꯣꯛꯂꯛꯄ ꯒꯥꯏꯅ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯅ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯁꯥꯡꯊꯔꯒ ꯂꯩꯖꯕꯅꯦ ꯑꯗꯣ ꯑꯩ ꯇꯣꯏꯅ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯍꯟꯗꯛꯇꯤ ꯂꯧꯖꯔꯛꯑꯒꯦ ꯑꯩꯅ ꯎꯅꯔꯝꯗꯥꯏ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯁꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯡ ꯑꯁꯨꯛꯇ ꯃꯌꯥꯝ ꯑꯩ ꯂꯥꯏꯚ ꯊꯥꯖꯅꯤ ꯍꯥꯏꯕꯗꯣ ꯃꯍꯧꯁꯥ ꯄꯤ ꯀꯦ ꯄꯥꯎꯈꯨꯝꯅ ꯇꯧꯔꯝꯕꯗꯧꯅ ꯑꯩ ꯑꯗꯨꯃꯛ
ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯊꯝꯖꯔꯒ ꯉꯁꯤꯗꯤ ꯃꯌꯥꯝꯒ ꯀꯥꯏꯅꯅꯕ ꯌꯥꯊꯪꯗꯨ ꯅꯤꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ